ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕ ꯊꯥꯅꯣꯏ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯈꯨꯠꯇ ꯀꯦꯟꯗꯜ, ꯙꯨꯞ ꯑꯃꯗꯤ ꯃꯩꯈꯦꯠ ꯄꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯄꯨꯡꯊꯣꯜ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯊꯥꯅꯣꯏꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯨꯡꯊꯣꯜ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯩ ꯌꯥꯟꯗꯧꯔꯤꯕ꯭ꯔꯥ, ꯀꯧꯇꯥ ꯌꯥꯟꯗꯧꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯒꯅꯤ꯫ ꯁꯥꯎꯅꯤꯡꯕꯗꯒꯤ ꯑꯩꯁꯨ ꯑꯗꯨ ꯍꯣꯠꯅꯔꯨꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯃꯥꯅ ꯄꯨꯄꯗꯒꯤ ꯇꯧꯔꯛꯇꯕ ꯊꯕꯛꯅꯤ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯐꯝꯗ ꯇꯥꯕ꯭ꯔꯥ ꯀꯔꯤꯅꯣ? ꯊꯥꯅꯣꯏ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯂꯥꯛꯄꯅ ꯄꯨꯡꯊꯣꯜ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯔꯛꯂꯕꯗ ꯇꯞꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯀꯦꯟꯗꯜ ꯑꯃꯗꯤ ꯙꯨꯞ ꯑꯗꯣ ꯆꯨꯈꯠꯂꯛꯇꯨꯅ ꯌꯨꯡꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯅꯣꯏꯅ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯈꯨꯕꯥꯛ ꯑꯃꯨꯛ ꯈꯨ, ꯂꯩꯕꯥꯛꯇ ꯗꯨꯝ ꯗꯨꯝ ꯑꯃꯨꯛ ꯐꯨ, ꯑꯁꯨꯝ ꯇꯧꯕꯁꯤꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯌꯥꯏꯁꯅꯥ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯌꯥꯏꯁꯅꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ, ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯁꯤꯗ ꯈꯨꯕꯥꯛ ꯈꯨꯕꯗꯧꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯔꯤ, ꯂꯩꯃꯥꯏꯗ ꯗꯨꯡ ꯗꯨꯡ ꯑꯃꯨꯛ ꯁꯨꯔꯤꯕꯁꯤꯕꯨ ꯇꯝꯅꯔꯤꯕ ꯒꯥꯏꯗꯨꯔꯅꯤ? ꯑꯣꯏꯔꯝꯒꯅꯤꯗ, ꯇꯝꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ? ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯁꯅꯥꯅ ꯊꯣꯡꯉꯥꯛꯆꯩ ꯑꯣꯏꯅꯅꯕ ꯊꯝꯂꯤꯕ ꯆꯥꯎꯔꯞ ꯇꯧꯕ ꯌꯣꯀꯣꯛ ꯑꯗꯣ ꯄꯥꯏꯗꯨꯅ ꯃꯅꯤꯡꯗ ꯇꯝꯅꯔꯤꯕꯁꯤ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡꯒꯤ ꯄꯨꯡꯊꯣꯜ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯐꯝꯂꯒ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯔꯒ ꯂꯩꯃꯥꯏꯗ ꯗꯨꯡ ꯗꯨꯡ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨꯗ ꯌꯥꯏꯁꯅꯥꯅ ꯃꯥꯗꯤ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯒꯥꯏꯗꯨꯔ ꯇꯧꯔꯤꯕꯁꯤꯕꯣ? ꯐꯩ, ꯈꯪꯉꯣꯏꯗ꯭ꯔꯗꯨꯗ? ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯌꯣꯛꯈꯣꯛ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯏ ꯇꯥꯟꯅꯔꯤꯕꯅꯤ, ꯂꯥꯏ ꯀꯧꯔꯤꯕꯅꯤ, ꯂꯥꯏ ꯁꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯊꯥꯅꯣꯏꯒꯤ ꯌꯥꯡꯂꯦꯟ ꯑꯗꯨꯗ ꯇꯨꯝ ꯂꯥꯎꯅ ꯀꯟꯊꯔꯛꯏ꯫ ꯊꯥꯅꯣꯏꯗꯣ ꯈꯪꯒꯨꯝ ꯀꯔꯤꯒꯨꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯈꯠꯂꯝꯂꯒ ꯍꯩ ꯀꯩꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯁꯥꯗꯣ ꯑꯋꯥꯕ ꯈꯥꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ, ꯍꯩꯃꯥ, ꯅꯪꯒꯤꯗꯨꯕꯨ ꯂꯥꯏ ꯆꯪꯕ, ꯂꯥꯏ ꯁꯥꯟꯅꯕ ꯅꯠꯇꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯁꯦꯟꯗꯨꯗ ꯂꯧꯊꯣꯛꯂꯒ ꯌꯥꯏꯁꯅꯥꯗ ꯂꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥ ꯁꯠ ꯂꯥꯎꯅ ꯄꯥꯛꯊꯕꯗꯒꯤ ꯃꯉꯣꯟꯗ ꯄꯥꯜꯍꯧꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗꯤ ꯌꯥꯏꯁꯅꯥꯅ ꯅꯣꯛꯂꯒ ꯃꯈꯨꯠ ꯈꯨꯆꯨꯝ ꯑꯁꯤꯒ! ꯊꯥꯅꯣꯏꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯈꯨꯠꯅ ꯑꯣꯏꯅ ꯐꯨꯕ ꯇꯥꯔꯦꯗꯅ, ꯈꯨꯠ ꯄꯩꯕ ꯑꯩꯈꯣꯏꯗꯤ ꯁꯦꯟꯗꯜ ꯂꯪꯕꯅ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯊꯥꯅꯣꯏ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯁꯅꯥꯕꯨ ꯗꯝ ꯗꯝ ꯐꯨꯊꯔꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯇꯧꯔꯤꯕꯗꯨ ꯄꯨꯔꯥ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯈꯪꯈ ꯎꯈ꯭ꯔꯒ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯆꯤꯡꯅꯈꯤꯒꯅꯤ ꯀꯥꯏꯗꯅ ꯀꯔꯤꯃꯠꯇ ꯈꯟꯕ ꯅꯠꯇꯦ꯫ ꯌꯥꯏꯁꯅꯥꯁꯨ ꯑꯗꯨꯃꯉꯥꯏ, ꯂꯥꯛꯆꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯆꯤꯡ ꯐꯨꯗꯣꯛꯇꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯈꯟꯅꯔꯤ꯫ ꯐꯨꯅꯕ ꯌꯥꯕ ꯐꯨꯅꯔꯕ ꯃꯇꯨꯡ ꯋꯥꯅꯔꯛꯂꯗꯨꯅ ꯊꯥꯅꯣꯏꯅ ꯌꯥꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ ꯌꯥꯔꯦ, ꯅꯪꯅ ꯅꯨꯄꯤꯅꯤꯅ ꯈꯔ ꯍꯜꯂꯨ, ꯅꯪꯅ ꯈꯔ ꯍꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯅ ꯐꯨꯔꯤꯕꯁꯤꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯦ ꯍꯥꯏꯕꯅꯤꯗ, ꯌꯣꯛꯈꯣꯛꯅꯁꯨ ꯀꯟꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ, ꯅꯠꯇꯦꯅꯦ, ꯃꯅꯤꯡ ꯃꯌꯥ ꯑꯁꯤꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯃꯥꯏꯗ ꯗꯨꯝ ꯗꯨꯝ ꯐꯨꯕꯤꯔꯤꯕꯗꯨꯕꯨ ꯑꯩꯒꯤ ꯗꯨꯝꯕ ꯊꯨꯒꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯉꯥꯎꯒꯦ ꯍꯥꯏꯔꯕꯁꯨ ꯊꯣꯡꯒꯥꯜꯗ ꯀꯩꯗ ꯉꯥꯎꯔꯨꯕ ꯌꯥꯏ, ꯌꯦꯅꯈꯥ ꯌꯦꯡꯒꯣꯟꯗ ꯉꯥꯎꯔꯤꯕꯁꯤꯕꯨ ꯂꯥꯏ ꯀꯧꯔꯤꯕ꯭ꯔꯣ? ꯑꯁꯨꯝꯅ ꯊꯥꯅꯣꯏꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤ ꯀꯛ ꯂꯥꯎꯅ ꯍꯟꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯅꯣꯏꯅ, ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤꯅꯦ, ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯦꯅꯁꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ, ꯑꯩꯒꯤ ꯀꯔꯤ ꯐꯗꯣꯔꯤꯕ? ꯅꯪꯅ ꯂꯩꯕꯥꯛꯀꯤ ꯗꯨꯝ ꯗꯨꯝ ꯐꯨꯔꯒ ꯑꯩꯅ ꯀꯔꯤꯗ ꯐꯗꯣꯔꯤꯕ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯅꯣꯏ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯂꯥꯛꯑꯣꯁꯦ, ꯏꯃꯨꯡꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯅꯣꯏꯅ ꯌꯥꯏꯁꯅꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ, ꯀꯔꯤꯅꯣ ꯄꯔꯞ ꯍꯥꯏꯌꯨ, ꯑꯩ ꯍꯧꯖꯤꯛ ꯁꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯅꯣꯏꯅ, ꯍꯩ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯗ ꯑꯩꯅ ꯕꯨꯠ ꯊꯥꯖꯤꯟꯒꯗꯧꯔꯤꯕꯅꯤ, ꯇꯝꯅꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯉꯣꯟꯗ ꯂꯥꯏ ꯈꯨꯔꯨꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯂꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇ꯭ꯔꯗꯅ ꯑꯩꯅ ꯑꯣꯏꯅ ꯆꯠꯂꯒ ꯂꯥꯏꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯂꯤꯕ꯫
ꯃꯗꯨꯒꯤ ꯄꯩꯁꯥꯅ ꯑꯩꯅꯅꯦ ꯌꯥꯝꯅ ꯂꯧꯒꯗꯧꯔꯤꯕꯅꯤ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥ ꯂꯧꯕꯗ ꯅꯠꯇꯅ ꯖꯟꯇ꯭ꯔ ꯁꯥꯕꯤꯒꯤ ꯀꯀꯥꯅ ꯂꯨꯄꯥ ꯂꯤꯁꯤꯡ 9,9,10 ꯂꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯁꯨꯛ ꯐꯔꯕ ꯀꯔꯕꯥꯔ ꯑꯁꯤ ꯇꯧꯔꯤꯉꯩꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯔꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥ ꯅꯣꯛꯂꯒ ꯍꯣ ꯌꯥꯔꯦ ꯅꯪꯒꯤ ꯏꯪꯂꯤꯁ ꯑꯔꯥꯡꯕꯗꯣ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕ꯭ꯔꯣ ꯃꯗꯨꯗ ꯊꯥꯅꯣꯏꯅ ꯍꯩ ꯃꯥꯏ ꯄꯥꯛꯀꯗꯕ ꯇꯤꯟꯅꯥꯎꯃꯨꯛꯇ ꯉꯥꯏꯔꯕꯅꯤ ꯅꯪꯅ ꯌꯣꯛꯈꯣꯡꯅ ꯀꯟꯅꯔꯛꯄꯗꯒꯤꯗꯤ ꯁꯣꯔ ꯐꯨꯟꯈꯤꯗꯅ ꯃꯟꯇ꯭ꯔꯒ ꯂꯣꯏꯅ ꯕ꯭ꯂꯔ ꯆꯠꯂꯦꯗꯅ ꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ ꯑꯣ ꯑꯗꯨ ꯉꯁꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯈꯤꯗ꯭ꯔꯥꯏꯕ ꯐꯔꯦ ꯁꯤ ꯇꯧꯔꯣ ꯑꯩ ꯅꯥꯛꯇ ꯐꯝꯃꯒ ꯅꯪꯕꯨ ꯁꯦꯟꯅꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯅꯣꯏꯅ ꯍꯩ ꯆꯠꯊꯣꯛꯑꯣꯀꯣ ꯂꯥꯏ ꯎꯕꯗ ꯈꯪꯉꯒ ꯆꯦꯟꯈꯤꯗꯧꯕ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯏꯁꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯂꯥꯏ ꯀꯀꯥꯁꯨ ꯀꯧꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯣ ꯊꯥꯅꯣꯏꯅ ꯌꯥꯔꯦ ꯏꯃꯨꯡ ꯆꯪꯉꯨ ꯑꯩ ꯂꯥꯏ ꯊꯥꯖꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯍꯧꯔꯕꯅꯤ ꯅꯪ ꯐꯔꯛ ꯐꯨꯔꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯆꯣꯟꯊꯔꯦ ꯑꯩꯅ ꯏꯃꯨꯡ ꯆꯪꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯆꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯏꯁꯅꯥꯕꯨ ꯏꯃꯨꯡꯗ ꯆꯪꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯊꯥꯅꯣꯏꯅ ꯂꯦꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯌꯥꯏꯁꯅꯥꯅ ꯆꯪꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯍꯥꯛꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯖꯣꯅꯣꯟ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯍꯪꯆꯤꯠ ꯂꯥꯡꯂꯤ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯋꯣꯝꯆꯥꯛꯅꯩ ꯈꯜꯂꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯤꯀꯥ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥꯅ ꯖꯣꯅꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯟꯅ ꯃꯥꯒꯤ ꯊꯥꯅꯣꯏ ꯍꯥꯏꯕꯁꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯏꯕ ꯃꯥꯏꯕꯤ ꯐꯅ ꯌꯥꯝ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤ ꯐꯅꯗꯤ ꯌꯥꯝꯂꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯕ ꯌꯥꯔꯔꯣꯏ ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯇꯨ ꯆꯠꯂꯒ ꯃꯥꯁꯦ ꯑꯃꯨꯛꯇꯪ ꯅꯩꯊꯦꯛꯂꯨꯁꯤꯔ ꯈꯜꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯀꯥꯅ ꯌꯥꯔꯣꯏꯗ ꯃꯗꯨꯒꯤ ꯑꯃꯥꯏꯕ ꯊꯥꯅꯣꯏ ꯍꯥꯏꯕꯗꯨ ꯀꯩꯅꯣꯃꯩ ꯇꯧꯕꯅꯤ ꯃꯌꯥꯝꯅ ꯃꯀꯣꯛ ꯆꯥꯛꯏ ꯍꯥꯏꯅꯔꯤꯕꯅꯤ ꯍꯩꯕꯨꯗꯤ ꯃꯍꯩ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯕꯨ ꯕꯦꯔꯥ ꯆꯀ꯭ꯔꯤ ꯊꯥꯡꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯛꯇꯅꯕ ꯐꯖꯅ ꯍꯥꯏꯅꯔꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯍꯣꯏ ꯑꯩꯁꯨ ꯃꯉꯣꯟꯗ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯖꯔꯦꯗꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤ ꯍꯥꯏꯅꯈꯣ ꯍꯥꯏꯔꯤꯕꯅꯣ ꯌꯥꯔꯔꯣꯏ ꯃꯈꯨꯠ ꯑꯃ ꯈꯣꯡ ꯑꯃ ꯊꯨꯗꯦꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯌꯥꯔꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯇꯨꯝꯕꯥꯗꯨ ꯊꯨꯒꯥꯏꯔꯕꯗꯤ ꯃꯥꯒꯤ ꯃꯟꯇ꯭ꯔꯒ ꯂꯣꯏꯅꯃꯛ ꯀꯥꯎꯅꯤꯅꯦ ꯃꯥ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯣꯡ ꯖꯔ ꯃꯪꯁꯤꯜꯂꯛꯈꯤ ꯍꯧꯖꯤꯛꯇ ꯑꯣꯝꯆꯥꯛ ꯆꯥꯛꯂꯝꯕꯗꯨ ꯅꯣꯡ ꯇꯥꯔꯝꯗꯥꯏꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯣꯡ ꯃꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯖꯣꯅꯟ ꯑꯃꯗꯤ ꯅꯤꯀꯥ ꯏꯃꯨꯡ ꯆꯪꯉꯁꯨ ꯂꯥꯛꯑꯣ ꯅꯣꯡ ꯇꯥꯒꯗꯧꯔꯤꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯅꯔꯛꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯖꯣꯅꯣꯟ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯥꯏꯕ ꯊꯥꯅꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯊꯥꯅꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯊꯥꯅꯣꯏꯕꯨ ꯀꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯩꯃꯥ ꯇꯥ ꯖꯣꯅꯣꯟ ꯀꯔꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯍꯩ ꯅꯪꯒꯤ ꯅꯨꯄꯥ ꯂꯥꯏ ꯁꯥꯟꯅꯕ ꯑꯃꯥꯏꯕ ꯊꯥꯅꯣꯏ ꯂꯩꯇꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ ꯀꯔꯤ ꯃꯤ ꯈꯨꯍꯪꯅꯣ ꯑꯗꯨꯗꯤꯅꯦ ꯆꯩ ꯅꯤꯕꯒꯤ ꯊꯕꯛꯅꯤ ꯂꯩꯔꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯍꯩ ꯑꯩꯒꯤꯗꯨ ꯀꯂꯔ ꯈꯔ ꯌꯥꯛꯈ꯭ꯔ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥ ꯊꯥꯅꯣꯏ ꯂꯩꯇꯕ꯭ꯔꯣ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯅꯣꯏꯗꯣ ꯍꯛꯀꯥꯝ ꯋꯥ ꯆꯜꯂꯗꯨꯅ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯍꯩ ꯊꯥꯅꯣꯏ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯥꯁꯟꯅꯔꯁꯤ ꯀꯔꯤꯃꯇ ꯇꯧꯅꯔꯒꯨꯝꯁꯦꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯤꯕꯨ ꯆꯩ ꯅꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏ ꯇꯞꯅ ꯖꯣꯅꯣꯟꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯣꯡꯂꯛꯂꯤꯕ ꯍꯨꯏꯁꯤꯅ ꯍꯥꯏꯗꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯨꯔꯤꯗꯨꯒꯗꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯝꯃꯤꯅꯦ ꯆꯠꯂꯨ ꯌꯨꯝꯗ ꯀꯩꯗ ꯑꯃꯥꯡ ꯑꯁꯣꯏ ꯆꯥꯗꯅ ꯂꯩꯔꯨꯒꯦ ꯍꯥꯏꯗ꯭ꯔꯒ ꯃꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒꯁꯨ ꯈꯣꯡꯉꯤꯅꯦ ꯀꯗꯥ ꯂꯩ ꯁꯨꯝꯆꯤꯠꯂꯥ ꯆꯦꯒꯞꯂ ꯈꯥꯕꯩꯔꯥ ꯊꯥꯡꯒꯣꯜꯂ ꯀꯩꯅꯣꯝꯇ ꯄꯨꯔꯛꯑꯣ ꯃꯗꯨꯅ ꯂꯥꯎꯈꯤꯕꯗꯨꯗ ꯖꯣꯅꯣꯟꯅ ꯐꯩ ꯅꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ ꯈꯪꯒꯅꯤꯗ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯥꯏꯕ ꯑꯍꯩꯕ ꯌꯥꯝ ꯂꯩ ꯃꯣꯏꯗ ꯇꯧꯍꯟꯒꯦ ꯈꯪꯒꯅꯦꯕ ꯅꯪ ꯈꯛꯇꯔꯣ ꯃꯅꯤꯄꯨꯔꯁꯤꯗ ꯃꯥꯏꯕ ꯑꯣꯏꯔꯤꯕꯁꯤꯕꯣ ꯅꯪ ꯅꯨꯡꯉꯥꯏꯅꯦꯕ ꯅꯪ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ
Karano nang atana ga mi tana rubuna fagari asom na harakpadagi zonon jamna sauna khangani nang haram laga chatkri matam maru yashna torok laga satkrabo matam maru da thanoina chatkre aingo da dhamka ga su toromi nungani dana ngara gudane kaino ma tohongi nang tawuni nang hek karan taslakna pungka hekai khine matam maru yashna na hu waju krai di khanga dage nang na mangju na hana ai thaba ba tawdori tholakanu khotkano da haram labadi khasu phagadawa ai nang si lai yung na raboi lai tong na boi ning tana yukhong na kantha gi wani o mi khwai ri lai tong ba adiki lai chang ba si talel bung phai bana kantha nei haye nang gi di yukhong hekta ma kantha gi wani ni na ti ni madu bo soi ngam dana panpham cha dana palo ne ai ne break dance tawra ga sibu na ying ba yam pam ba gi wara ba yashna tani te thi yareste kadom da gi wakhal no adu gi sarpu ne ngasido imana amukta lawana haibani amukta chapiruso inem poki manakta ai chatpa nordagi di hu mayam ma kokki da kapsal lakpa adigi di ai singaur ga yumda halakpa hoi sake ai ne nang halu makai inga doriwani asum na halepata yashna na kochi kotranga ga dabugi saru chatning draka chatning di ko he hayo kai kandabda asum na yashna imung changkri thanwaina ai chatloi haidi ne nangi nama do maibi sono subini ne marna ingona talak lewa mantrase ngasi phawa sidam ta pande pande ma panki male adusu nupi phana ba lewa ne haidana aingonda sonjal laktana aina amu lewa adu nupi amada mu tharu bada nupi dugi khupa ko chakribudo ai ngasi phawa kaudri adum mangai re sida pangi ba haibu adum na haira pada yashna par tholi aduga hai mai ma nangdi nupi phana ba lewa ka si sijin na ruri buwa wele matam arda thanuina hoi ai khuna tamsiluri ba mahai asi chumra lanbra kadai phabu mathau tawi haibudu changyeng tawna karam na khanga dorubuni na gadha nangba mara maduna aina changyeng tawrubuni mai pae asum na haira padi yashna na ngai ko nupi tana na karamaya lai tharuri ba arda kamaya khopak chali no ba thanuina hera haido koida ikai ba wani sumdo bani nang na chalo na khang ngam tana isi ima gi manak chatle ima su ai uba ga sumang da gi hore nongpok sin khai da gi tholok pa numit na tarang tholok laga sulia madon nongpok asigi ko watun jawtri nei da hari ba leiwa adu solabadi ningje ba thungni adai adu da tawrabadi mangje ba lei hadna autak se hekta pithar ka dori bani numitu aina mong ma yingi khandana aina ima ai si nupi phanaba lewa mantra hainini ai wonda lewa mantra tambal lakpa singsina nupi phanaba lewa si yamna tatana haire madu amtang tambiyu dan hairubani arda noigi imana ingon sitil mantra si phadana tambire mantra doina sena de ithokpada pangsang sangdi adugum laba mantra dudi sama parak labani na itim dudi mikupta dubuk simpha puki aldagi aina chijet amade ithulaga horen karok su khangdi haidana prikhaw sta hapchalaga aina ima hoideki lei ama helalaga paraprak tholi imana hairi basi lei aduda niyom mantra lewa du solaba matungda lei asida su haidana ahumlak kamlaga aina phaningi ba sumningi ba nupi adugi masada thomudana hairakpani madagi di mikup khragi matungda nupi adu aigi inakta changakle hairaga aingonda irang tarokadoribani wafam adu aingonda hairakpatagi aina su madubu changyeng yenge try tawgi khanduna aisi parap lakle tanjana heksari busu nupi masa khara school lakpani ma adigi di aina masak matau khara phajaba nupi masa amda khallaga aina lewasi muru solaga layadu aina thok launa thomge tawba karom da gelu khangdine tungdom gi gari horo lama to eta khonglapani gari gi horon singadu khonglabani na nupi masa singadu zum mai lai thorakle ba mai lai thorakpada aina hujik langkhiba mananganda palana ba langkhiba leidu mananganda di pandradana thabak lom doin he pale madida gi ti nupi masa du aigi nakta sangselai aina khale hai sidadi pale sai haidana adu gari nang irang torokpura hairaga ahal adu uraga mi usitribra haidana immai makhut apak ba tha lawbutuna ai khazai sida ongtang sechallakbu ai ho su haidre mai su haidre tumin na duk lakchare tana noigi ma sei lewa mantradi phajana khangba chani asom hairapda yaisna hauna noklaga adudi ai ursu sauningba tabani ne
ꯃꯊꯣꯡ ꯂꯩꯕ ꯆꯥꯗꯦ ꯑꯗꯣ ꯏꯃꯥꯅ ꯉꯁꯤ ꯀꯧꯔꯤꯕꯗꯨꯗꯤꯅꯦ ꯃꯔꯝ ꯑꯃꯒꯤꯅꯤ ꯂꯦꯋꯥ ꯇꯝꯅꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯅꯣꯏꯅ ꯍꯣꯏ ꯐꯔꯦ ꯆꯠꯂꯨꯔꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯂꯣꯏꯁꯤꯟꯅꯕꯒꯤ ꯏꯃꯨꯡ ꯆꯪꯈꯤ ꯁꯣꯝꯗꯅ ꯖꯣꯅꯣꯟ ꯃꯩ ꯍꯧꯅ ꯁꯥꯎꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯃꯥꯒꯨꯝꯕ ꯃꯥꯏꯕ ꯀꯀꯅꯥꯎ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯈꯪꯒꯅꯤꯅ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯇꯝꯂꯒꯦ ꯑꯗꯨꯒ ꯊꯥꯅꯣꯏ ꯍꯥꯏꯕ ꯊꯔꯣꯏ ꯇꯦꯡꯀꯣꯠ ꯃꯥꯟꯕꯁꯤ ꯃꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯒꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯊꯑꯣꯏꯗꯅꯒ ꯉꯥꯡꯂꯗꯅ ꯃꯤ ꯎꯁꯤꯠꯇꯕ ꯑꯁ ꯃꯅꯥꯛ ꯑꯗꯥꯏꯗ ꯇꯥꯔꯝꯕ ꯅꯨꯡꯗꯨꯝꯕ ꯑꯃꯅ ꯃꯀꯣꯛꯇꯨ ꯄꯣꯞ ꯂꯥꯎꯅ ꯊꯨꯝꯍꯧꯗꯕꯁꯤ ꯆꯥꯛꯈ꯭ꯔꯦꯗ ꯖꯣꯅꯣꯟꯅ ꯑꯗꯨꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯤꯀꯥ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯊꯥꯅꯣꯏꯗꯨ ꯉꯥꯡꯉꯨꯅꯦꯅ ꯆꯠꯈ꯭ꯔꯒ ꯁꯤꯗ ꯂꯥꯛꯂꯒ ꯑꯣꯏꯅ ꯉꯥꯡꯂꯤꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯅꯠꯇꯦ ꯊꯥꯅꯣꯏꯅ ꯌꯥꯏ ꯊꯥꯏꯔꯛꯂꯕ꯭ꯔꯣ ꯃꯇꯝ ꯑꯃꯗ ꯖꯣꯅꯣꯟ ꯅꯤꯀꯥꯗ ꯌꯦꯡꯂꯒ ꯅꯤꯀꯥ ꯁꯅꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯔꯣ ꯃꯥꯒꯤ ꯊꯥꯅꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯛꯄꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯔꯦ ꯑꯩꯅ ꯁꯥꯎꯔꯛꯇꯨꯅ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯀꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦꯕ ꯑꯗꯨꯕꯨ ꯖꯣꯅꯣꯟꯅ ꯑꯩꯁꯨ ꯃꯥꯏꯕ ꯇꯝꯃꯣꯏꯌꯦ ꯑꯗꯨꯒ ꯊꯦꯡꯒꯥꯏꯅꯁꯤ ꯍꯥꯏꯔꯤ ꯈꯪꯒꯅꯤꯅ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯥꯏꯕ ꯃꯌꯥꯝ ꯂꯩ ꯑꯩꯅ ꯈꯠꯅ ꯆꯩꯅꯕꯁꯤ ꯄꯥꯝꯗꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯍꯜꯂꯣꯏꯗꯧꯔꯤ ꯐꯔꯦ ꯆꯥꯛ ꯂꯣꯏꯁꯜꯂꯨ ꯑꯩ ꯑꯃꯥꯏꯕ ꯎꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯀꯥꯅ ꯑꯁ ꯌꯥꯔꯗꯤ ꯇꯣꯛꯑꯣꯕ ꯃꯥꯅꯁꯨ ꯀꯩꯅꯣ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯕꯗꯨꯕꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯇꯧꯁꯤ ꯃꯇꯝ ꯑꯃꯗꯨꯗ ꯖꯣꯅꯣꯟꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯥꯒꯤ ꯊꯥꯅꯣꯏ ꯍꯥꯏꯕ ꯐꯨꯠ ꯁꯨꯗꯕ ꯆꯥꯎ ꯍꯦꯟꯗꯕ ꯈꯨꯠꯇꯨꯃꯨꯛ ꯋꯥꯡꯕꯗꯨꯕꯨ ꯀꯤꯗꯅ ꯑꯩꯁꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯣ ꯁꯤꯅꯤꯅꯦ ꯌꯥꯔꯣꯏ ꯃꯗꯣ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯇꯕ ꯊꯕꯛ ꯑꯃꯅꯤ ꯀꯥꯟꯅꯗꯦ ꯆꯪꯒꯂꯨ ꯑꯩ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯀꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯔꯞ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯖꯣꯅꯣꯟꯗꯣ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯤ ꯅꯥꯄꯤꯅꯁꯨ ꯁꯣꯡꯖꯜꯂꯕ ꯊꯣꯡꯒꯥꯜꯅꯤ ꯃꯁꯤꯗꯒꯤꯗꯤ ꯖꯣꯅꯣꯟ ꯇꯞꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯅ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯁꯨꯃꯥꯡ ꯃꯆꯤ ꯑꯃꯗ ꯂꯦꯞꯂꯒ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏ ꯂꯩꯕꯤꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯀꯧꯔꯨꯕꯗ ꯆꯥꯟꯈꯣꯏ ꯁꯪꯒꯣꯏ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯆꯤꯞꯊꯔꯒ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯑꯣꯖꯥ ꯆꯥꯟꯈꯣꯏ ꯂꯩꯕꯤꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯆꯥꯟꯈꯣꯏ ꯇꯞꯅ ꯂꯥꯛꯏ ꯑꯗꯨꯒ ꯖꯣꯅꯣꯟꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟ ꯈꯪꯗꯨꯅ ꯑꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯂꯒ ꯃꯁꯥ ꯈꯪꯈꯤꯗꯅ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈ꯭ꯔꯦ ꯃꯇꯝ ꯑꯃꯗ ꯆꯥꯟꯈꯣꯏ ꯍꯩ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯐꯨꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯤꯌꯔ ꯃꯤ ꯎꯁꯤꯠꯇꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯪꯒꯣꯏꯗ ꯒꯨꯔꯨꯡ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯂꯧꯔꯤꯌꯥ ꯌꯥꯅꯅꯕ ꯂꯩꯔꯤꯕ ꯊꯪꯍꯥꯏ ꯑꯗꯣ ꯆꯣꯔꯣꯡ ꯂꯥꯎꯅ ꯆꯤꯡꯊꯣꯔꯛꯂꯒ ꯅꯪꯗꯪ ꯍꯥꯠꯂꯒꯦ ꯍꯩ ꯍꯥꯏꯗꯨꯅ ꯁꯪꯒꯣꯏꯒꯤ ꯗꯥꯏꯗꯒꯤ ꯊꯥꯡꯁꯥꯡ ꯑꯗꯣ ꯁꯥꯡꯅ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛꯇꯣꯏꯕ ꯃꯑꯣꯡꯕꯗ ꯆꯣꯡꯊꯔꯛꯏ ꯃꯇꯝ ꯑꯃꯗ ꯖꯣꯅꯣꯟꯅ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯗ ꯈꯨꯔꯨꯝꯖꯒꯦ ꯂꯥꯛꯆꯕꯅꯤ ꯑꯩ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯇꯨꯂꯁꯤꯕꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯅ ꯖꯣꯅꯣꯟꯕꯨ ꯇꯥꯟꯅꯔꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯤ ꯈꯔꯁꯨ ꯆꯦꯟꯊꯣꯔꯛꯏ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯕꯨ ꯈꯥꯝꯖꯤꯜꯂꯤ ꯖꯣꯅꯣꯟꯁꯨ ꯃꯤꯍꯨꯟ ꯊꯥꯍꯨꯟꯒ ꯌꯧꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯖꯣꯅꯣꯟꯅ ꯑꯩ ꯑꯁꯤ ꯑꯣꯖꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯟꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯌꯨꯗꯅ ꯅꯪꯗꯤ ꯌꯧꯁꯤꯜꯂꯛꯄꯒ ꯑꯩꯒꯤ ꯈꯖꯥꯏ ꯑꯁꯤꯗ ꯈꯨꯄꯥꯛ ꯑꯃꯅ ꯊꯥꯖꯤꯜꯂꯛꯂꯦ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯔꯣꯏꯗꯧꯔꯤꯕꯅꯣꯅꯦ ꯌꯥꯔꯦ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯨ ꯑꯗꯨꯒꯅꯦ ꯅꯤꯡꯊꯤꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯊꯕꯛꯇꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯗ ꯆꯪꯅꯈꯤꯕ ꯌꯥꯎ ꯑꯃꯗꯤ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯕ ꯌꯥꯎ ꯂꯣꯏꯅ ꯍꯥꯏꯗꯣꯛꯅꯈ꯭ꯔꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏ ꯑꯃꯗꯤ ꯖꯣꯅꯣꯟ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯈꯣꯏꯅ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ
ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃꯁꯤꯗ ꯂꯥꯛꯂꯤꯕꯅꯣꯅꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯖꯣꯅꯣꯟꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯖꯣꯅꯣꯟꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯃꯉꯣꯟꯗ ꯌꯥꯝ ꯇꯠꯇꯅ ꯈꯟꯅꯕ ꯍꯧꯕ ꯑꯃꯥꯏꯕ ꯀꯛꯅꯥꯎ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯅ "ꯑꯣ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗꯗꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯑꯩꯒ ꯐꯥꯏꯠ ꯇꯧꯁꯤꯅꯤꯅꯦ꯫ ꯐꯩ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯣ ꯑꯃꯥꯏꯕꯗꯨꯒ ꯅꯪꯒ ꯌꯦꯡꯊꯤꯅꯔꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ? ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟꯅ ꯊꯥꯅꯣꯏ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯂꯤꯔꯛꯂꯤ꯫ ꯖꯣꯅꯣꯟ ꯍꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯂꯧꯐꯝ ꯑꯃ ꯖꯣꯅꯣꯟꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯧꯐꯝ ꯑꯁꯤ ꯖꯣꯅꯣꯟꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨꯒ ꯃꯃꯜꯁꯨ ꯌꯥꯝꯅ ꯍꯣꯡꯕ ꯃꯐꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯣꯡꯅ ꯖꯣꯅꯣꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯅꯣꯟꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯂꯩꯔꯤꯕ ꯂꯧꯐꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯗ ꯃꯔꯤ ꯃꯇꯥ ꯄꯥꯔꯤ ꯁꯝꯕꯜ ꯅꯨꯄꯤ ꯑꯉꯥꯡ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯧꯐꯝ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯌꯣꯟꯊꯣꯛꯆꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯄꯩꯁꯥ ꯑꯗꯨꯅ ꯃꯇꯝ ꯈꯖꯤꯛꯇꯪ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏꯌꯦꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯧ ꯄꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯝꯄꯣꯠ ꯈꯣꯏꯅꯅꯕ ꯑꯃꯗꯤ ꯍꯥꯄꯨ ꯁꯦꯡꯅꯅꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯍꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯖꯣꯅꯣꯟꯁꯨ ꯅꯨꯃꯤꯠ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯧꯔꯥꯡ ꯑꯗꯨ ꯁꯨꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯣꯟꯊꯣꯛꯂꯝꯕ ꯂꯧꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯄꯗ ꯊꯥꯅꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯧꯔꯤꯌꯥ ꯌꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯊꯥꯡ ꯁꯪꯒꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯅꯥꯒꯤ ꯁꯥꯕꯥꯎ ꯂꯥꯕꯥꯎ ꯂꯥꯛꯄꯗꯨ ꯉꯥꯏ ꯍꯣꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯖꯣꯅꯣꯟꯗ "ꯅꯪꯅ ꯑꯩꯒꯤ ꯂꯧꯐꯝꯗ ꯂꯧꯔꯤꯌꯥ ꯌꯥꯜꯂꯤꯕꯁꯤ ꯅꯄꯥꯒꯤ ꯂꯝꯂꯥ" ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯏꯟꯊꯨꯔꯒ ꯂꯧꯄꯥꯛ ꯑꯗꯨꯗ ꯕꯨꯗ꯭ꯔꯨꯞ ꯍꯦꯛꯇ ꯐꯨꯅꯔꯤ꯫ ꯖꯣꯅꯣꯟꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ꯫ ꯇꯧꯔꯛꯂꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯈꯨꯠ ꯍꯟꯗꯨꯅ ꯐꯨꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ "ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯂꯧꯐꯝꯗ ꯂꯧꯔꯤꯌꯥ ꯌꯥꯜꯂꯤꯕꯗꯤ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯖꯣꯅꯣꯟꯅ "ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪꯒꯤ ꯂꯧꯐꯝꯗ ꯂꯧꯔꯤꯌꯥ ꯌꯥꯟꯒꯗꯧꯔꯤꯕ? ꯃꯁꯤ ꯅꯪ ꯅꯄꯥꯒꯤ ꯂꯝꯂꯥ" ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯛꯄꯗꯒꯤꯗꯤ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯕꯗ ꯊꯥꯅꯣꯏꯅ "ꯂꯧꯐꯝ ꯑꯁꯦ ꯑꯩꯅ ꯂꯩꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯧꯔꯤꯌꯥ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯖꯣꯡ ꯃꯩꯇꯠꯄ ꯃꯥꯟꯕꯁꯤꯅ ꯂꯧꯔꯥꯡ ꯁꯨꯔꯒ ꯂꯩꯔꯝꯂꯤꯕꯁꯤꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟꯅ "ꯀꯔꯤ? ꯃꯁꯤꯒꯤ ꯂꯧꯐꯝꯁꯤꯗꯤ ꯑꯩꯅ ꯂꯩꯍꯧꯕ ꯂꯧꯐꯝꯅꯤꯅꯦ꯫ ꯊꯥꯖꯗ꯭ꯔꯒ ꯃꯗꯨꯒꯤ ꯆꯦ ꯆꯥꯡ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯂꯩ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ. ꯂꯩꯀꯥꯏ ꯃꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯅꯈꯣꯏꯒꯤ ꯆꯦ ꯆꯥꯡꯗꯣ ꯄꯨꯊꯣꯛꯅꯔꯒ ꯌꯦꯡꯅꯁꯤ" ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯧꯔꯥꯡ ꯁꯨꯕꯒꯗꯣ ꯂꯣꯏꯅꯃꯛ ꯇꯣꯛꯊꯣꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯆꯤꯟ ꯆꯠꯄ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯄ꯭ꯔꯙꯥꯟ ꯌꯥꯎꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯐꯝꯗꯨꯅ ꯋꯥ ꯇꯥꯅꯔꯤ꯫ ꯊꯥꯅꯣꯏꯒꯤꯁꯨ ꯆꯦ ꯆꯥꯡ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯖꯣꯅꯣꯟꯒꯤꯁꯨ ꯆꯦ ꯆꯥꯡ ꯄꯨꯊꯣꯔꯛꯂꯤ꯫ ꯇꯧꯔꯤꯕꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯊꯥꯅꯣꯏꯗꯁꯨ ꯖꯣꯅꯣꯟꯗꯁꯨ ꯂꯧ ꯑꯁꯦ ꯌꯣꯟꯁꯤꯜꯂꯝꯕ ꯑꯣꯏꯔꯝꯂꯤ꯫ ꯇꯧꯕꯇꯕꯨ ꯊꯥꯅꯣꯏꯒꯤꯁꯨ ꯄꯩꯁꯥ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯂꯧꯐꯝ ꯑꯁꯦ ꯃꯥꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯖꯣꯅꯣꯟꯅꯁꯨ ꯑꯗꯨꯃꯉꯥꯏ ꯂꯧꯐꯝ ꯑꯁꯦ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯍꯥꯛꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅꯗꯤ "ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯎꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤ ꯄꯩꯁꯥ ꯍꯟꯖꯤꯟꯅꯔꯒ ꯑꯃꯅ ꯄꯨꯂꯞ ꯎꯔꯣ" ꯍꯥꯏꯔꯤ꯫ ꯅꯠꯇ꯭ꯔꯒꯅ ꯂꯧꯐꯝ ꯑꯁꯦ ꯅꯈꯣꯏ ꯑꯅꯤ ꯇꯪꯈꯥꯏ ꯌꯦꯟꯅꯔꯣ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯊꯥꯅꯣꯏ ꯑꯃꯗꯤ ꯖꯣꯅꯣꯟꯅ "ꯑꯩꯅ ꯄꯨꯂꯞ ꯑꯣꯏꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯨꯛꯅꯔꯒ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯨꯛꯅꯔꯛꯄꯗꯒꯤꯗꯤ ꯊꯥꯅꯣꯏꯗꯤ ꯃꯥꯏꯕ ꯈꯔ ꯑꯣꯏꯕꯅꯤꯅ ꯖꯣꯅꯣꯟꯕꯨ ꯃꯥꯡ ꯇꯥꯛꯅꯅꯕ ꯀꯤꯔ ꯈꯪꯅꯅꯕ ꯙꯝꯀꯥ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯖꯣꯅꯣꯟꯁꯨ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯨꯅ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯖꯣꯅꯣꯟꯅ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯂꯕꯗ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ "ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪ ꯌꯥꯝꯅ ꯂꯥꯜꯂꯤꯅꯦ ꯏꯕꯨꯡꯉꯣ." ꯑꯁꯣꯝꯅ ꯖꯣꯅꯣꯟꯗ "ꯅꯪ ꯌꯥꯝꯅ ꯂꯥꯜꯂꯤ" ꯍꯥꯏꯔꯛꯄꯗꯨꯗ ꯖꯣꯅꯣꯟ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯈꯤꯗꯨꯅ "ꯑꯩꯅ ꯀꯔꯤꯗ ꯂꯥꯜꯂꯕꯒꯦꯅꯦ ꯑꯣꯖꯥ? ꯅꯠꯇꯦꯅꯤ, ꯂꯧꯐꯝ ꯑꯗꯨ ꯑꯩꯅ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯀꯔꯤꯗ ꯂꯥꯜꯂꯕꯒꯦ? ꯑꯦꯔꯥ, ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯂꯥꯏꯌꯦꯡꯂꯤꯕ ꯑꯩꯒꯤꯗꯃꯛꯇ ꯌꯦꯡꯍꯜꯂꯤꯕ ꯃꯥꯏꯕ ꯅꯪꯅꯁꯨ ꯃꯤꯒꯤ ꯃꯤꯆꯪꯗꯒ ꯋꯥꯒ ꯉꯥꯡꯉꯗꯅ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯟꯈꯣꯏꯅ "ꯍꯩ ꯇꯣꯂꯃꯨ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ. ꯑꯩꯅ ꯅꯪ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ
नुमतुदा नंगना मासी थोक हे लोइसलमलबदी नंगना ngasi wara biri chinari basi chinakidro hai mi bahar paise kaisu lebrate ne sor holandraga lore ne bongo as masi ki chan khoi haribo mai basi mi na makok chai hai basi chumidana sidi adubu makok chakchara basu yamna hai hai puda yengba lakpagi wani hai kari no murum murum solibaduna laiwa solibra ai ngawna ba kamsi leibro tawu ai sei amai ba chan khoi nang naga tawribadudine aina hodrom hono ubajani he leiba matum tang khullaga leiba isida suru noibada na kokto pungchai chaina kai ga dawribani yegoro huji ha sile tum kai chakre base e kayo ne ojana haibiri tubo patidi ai ge batin pang biyu dana laglaga ai mangana ba ai ki kokai na lakpaga sat mana khene adu nang na ai ngon murum solibadu kari noiba ha ocha ai na haijabadine ai gi iting pangbi gani na khalaga lakcharaga ai ngode no won sale yadana ai thanta warau jabagi wani warau rono ai na nangi mateng sodina pangani paisa ga yauri bra lupa kunda piro ibo kai ginu oza kari gi wori gene nang lai si kurin he sa thaksi sa khara lawru ge tobuni as oza ai cha ga lo yare da hoi nangi na tine ai thakke tobuni ne khagong le tobuni na adu kun sa thakwa hongodi noi giri yur kainom thau karai lupa kunda piro jonon upai leti lupa kundu lokthok tuna chan khoi de piri mathamaro chan khoina kari noi mu do mo se lakli basina nanga chalaga lei ru do buni ne nana halakpada aina nongoda pola ba pigani asom na hayrak padi ki jonon masigi manakta lakpaje oidu mande da asom na wakhan khalaga mahak mangol dagi phan kumthari aduga hotel tamna chakhi jonon na chakhinga da chankhoi su jonon na pukhina bagi da makta lewa mantra kaya sonduna karigumba pola ma yamna kana sem sari ngahak leraga jonon do sa puduno lakle aduga chankhoi da piri matam madu da chankhoi na sa sigi pora se urabra yamna saudabani masigi pora si nahak na ne nanga yegnaba oriba thanoi haribi yummadugi mangol ukhok tendu da ko kana su khangan da khara wanglapna kachillama da ne punsillaga thamluga da bani aduga nahak sei kana amata uhandana nang yumda halakada bani mina ukhraba nang adum toire as ocha masina taba ojana sidagi dum kapkhibi yaba lektabro ngai khuli nangbu amai bai khoisibu noigi misal ka dubu leram dubu manbro hai adu leram labadi kaidubu ge khuni mikha ponjaruni amai bai khuni misal du mantarna sa dana pangkap ta kakhat pa yare dana kande masi ki poche ukok dina yiru cho ai changa ka thake oja dakhina di hore la kano poro cho hauji ki dine ai matha yamna sari asum na haire pedi ki jonon masi ki manaka lakta oraroi da hairam duna mahana hojik piak diba pot mayo modo puduna parap lakli adubu amai ba chankhoi mayamna hai haiduna hainari bani adubu mahana tokli mo mo togududi yamna lai thukko manbani hairak pedigi amsu thajari masigi matung hojikti matam madu haukhiduna nungthil numedang waram ke matam jorokli jonon kamdauna thanoi gi mayumda chalaga masibu kiruguduri bonone haiduna wakhal mawon khalli asomna khallaga leiringai mahaki nupi nika sangsalakli aduga karino khali bathubo nangna khali bato aisloina makhang hore ne numidang athing madane tuminna chalaga thoki seluraga loire kaya mayek chakba pono dubo jonon na hoi nang na hairi bado sinda panglai lai bagi wani thok ekta kisanba thok ekta halakpado thok haibagi wani ne thabak oina onthorokpadadi ne yamalu khaba jani maduki maiba kokchak tuna maro lama mongonda ina adage dum kap khwai dana hairu babu misail saba haibra adu toba haibra engonda oina wonsala ine aduga marna aibu cha lobo bu chalandara koi chalandara aibu magi pakholo helibani thabak se oidong mansalaktreda ikoi gi logdo mina munkhiba soidre asom na haibada nikana taning deko mina ngaman ba yaroi harisini asom na haram laga imung changki jonon na ngaman ba yaroi haidana order toroma changre hensi as ai kamai tawdino khangdreda asomna jonon na matha sana kari tawsiga haiduna khalli nakala madana kamdawri
ꯊꯥꯅꯣꯏꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯖꯣꯅꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯆꯤꯡꯈꯥꯏꯒꯦ ꯅꯩꯊꯦꯛꯀꯦ ꯉꯥꯎꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯁꯥꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯖꯣꯅꯣꯟ ꯍꯥꯏꯕꯗꯣ ꯉꯥꯎꯍꯟꯅꯕꯒꯤ ꯇꯧꯔꯤꯕꯅꯤ ꯉꯔꯥꯡꯁꯨ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯁꯅꯥꯅ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯇꯣꯛꯈ꯭ꯔꯕꯅꯤ ꯃꯇꯝꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯠꯇꯣ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯅꯣꯡꯕꯨꯗꯤ ꯇꯥꯗꯦ ꯍꯥꯏꯕꯕꯨ ꯅꯣꯡ ꯇꯥꯔꯝꯗꯥꯏꯒꯤ ꯑꯣꯝꯆꯥꯛ ꯆꯥꯛꯄ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄꯗꯣ ꯇꯧꯔꯤꯕꯅꯤ ꯇꯧꯔꯤꯕꯁꯤꯗ ꯖꯣꯅꯣꯟꯅ ꯑꯁ ꯆꯥꯛ ꯇꯞꯇꯉꯩ ꯆꯥꯁꯤꯜꯂꯒꯅꯦ ꯈꯣꯔꯣ ꯈꯣꯔꯣ ꯅꯥꯀꯣꯛꯇꯨꯗ ꯇꯨꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ 9 ꯐꯥꯎꯕꯗꯤ ꯇꯥꯁꯜꯂꯛꯂꯦ 10 ꯑꯗꯥꯏꯗ ꯆꯠꯈꯤꯕ ꯍꯥꯏꯗꯨꯅꯤ ꯌꯥꯝꯅ ꯉꯟꯃꯜꯂꯒꯅ ꯃꯤꯅ ꯎꯗꯣꯔꯤꯕ ꯖꯥꯠꯂꯥ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯄꯣꯠ ꯌꯦꯠꯄ ꯆꯠꯄꯗꯨꯕꯨꯅꯤ ꯃꯪꯒꯣꯜ ꯎꯈꯣꯛꯇꯦꯟꯗ ꯌꯦꯠꯂꯨꯕ ꯍꯥꯏꯕꯁꯤ ꯀꯩꯔꯥꯛ ꯑꯃꯁꯨ ꯄꯨꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯋꯥꯡꯕ ꯑꯃ ꯂꯩꯕꯁꯦ ꯑꯁꯤ ꯄꯨꯔꯣ ꯑꯗꯨꯒꯤꯗꯤꯅꯦ ꯃꯪꯒꯣꯜ ꯎꯈꯣꯛꯇꯦꯟꯗꯨꯗ ꯅꯞꯄꯒ ꯑꯗꯨꯝ ꯀꯥꯈ꯭ꯔꯣ ꯀꯥꯅꯤ ꯑꯁ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩ ꯅꯪ ꯑꯣꯏꯅ ꯆꯠꯂꯨꯒꯦꯔꯣ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯀꯥ ꯖꯣꯅꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯨꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ ꯖꯣꯅꯣꯟꯗꯣ ꯀꯃꯥꯏ ꯇꯧꯅꯤ ꯈꯟꯅ ꯄꯨꯡ 10ꯗꯤ ꯇꯥꯁꯟꯈ꯭ꯔꯦ ꯖꯣꯅꯣꯟ ꯄꯨꯡ 10 ꯇꯥꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯂꯤ ꯍꯣꯔꯦꯟ ꯀꯃꯥꯏ ꯇꯧꯕ ꯀꯔꯝꯃꯥꯏꯅ ꯀꯥꯈꯠꯄ ꯀꯔꯥꯏꯋꯥꯏꯗ ꯊꯤꯕ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯀꯤꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯄꯨꯡ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯕ ꯂꯥꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯀꯤꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯠꯂꯨꯔꯣꯟꯇꯣ ꯅꯨꯄꯥ ꯑꯗꯨꯛ ꯌꯥꯝ ꯃꯥꯟꯗꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏ ꯄꯨꯡꯃꯝ ꯃꯝꯂꯕ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯖꯣꯅꯣꯟ ꯃꯁꯥꯗꯣ ꯈꯤꯔꯨꯝ ꯂꯥꯎꯏ ꯏꯍꯩ ꯍꯩꯅꯗꯦ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅ ꯃꯍꯥꯛ ꯇꯞꯅ ꯑꯁꯨꯝ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡꯗꯒꯤ ꯊꯣꯡꯒꯥꯜ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯣꯔꯣꯛ ꯇꯥꯔꯛꯂꯤ ꯁꯣꯔꯣꯛꯇꯒꯤ ꯇꯞꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯎꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯣꯏꯔꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯨꯝꯃꯒ ꯂꯩ ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯄꯣꯠ ꯃꯌꯣꯝ ꯅꯠꯇ꯭ꯔꯒꯅ ꯎꯁꯥ ꯋꯥꯁꯥ ꯎꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯅꯥꯄꯤꯒꯤ ꯆꯕꯨꯟꯁꯤꯡ ꯎꯔꯨꯕꯗ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯗꯨꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯌꯦꯡꯕ ꯑꯣꯏꯔꯝꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯖꯣꯅꯣꯟ ꯊꯥꯅꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯤ ꯊꯥꯅꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯅꯣꯏꯁꯨ ꯄꯨꯡ 10 ꯍꯦꯟꯖꯜꯂꯛꯂꯤ 11 ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯊꯦꯡꯖꯜꯂꯛꯂꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯅꯤꯅ ꯃꯤꯁꯨ ꯀꯌꯥ ꯊꯣꯛꯂꯛꯂꯣꯏ ꯑꯗꯨꯅ ꯍꯦꯛꯇꯃꯛ ꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯒꯤ ꯊꯣꯡꯒꯥꯜ ꯄꯔꯦꯡꯗ ꯍꯤꯡꯈꯣꯜꯒ ꯇꯥꯏꯅꯅ ꯍꯧꯔꯤꯕ ꯌꯥꯝꯂꯕ ꯂꯐꯨ ꯆꯕꯨꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯃꯥꯅ ꯉꯁꯥꯏ ꯁꯦꯝꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯎꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯟꯗꯨꯅ ꯇꯤꯃꯨ ꯂꯥꯏꯃꯨ ꯊꯥꯖꯤꯟꯗꯨꯅ ꯁꯣꯝꯗ ꯖꯣꯅꯣꯟꯗꯣ ꯉꯥꯎꯅ ꯐꯩꯅ ꯅꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯊꯥꯅꯣꯏꯗꯣ ꯐꯝꯊꯔꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯣꯅꯣꯟꯗꯣ ꯊꯣꯡꯒꯥꯜꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯂꯨꯝꯂꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯂꯐꯨ ꯄꯔꯦꯡ ꯍꯧꯔꯤꯕ ꯖꯒꯥꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯊꯥꯅꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒ ꯖꯣꯅꯣꯟꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒ ꯄꯪꯂꯥꯞ ꯂꯥꯞꯅꯗ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯖꯣꯅꯣꯟꯅ ꯂꯐꯨꯒꯤ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯂꯒ ꯊꯥꯅꯣꯏ ꯍꯣꯏꯒꯤ ꯃꯥꯡꯒꯣꯜꯗꯨꯕꯨ ꯃꯤꯒ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯑꯁꯨꯝ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯐꯨ ꯃꯀꯥ ꯑꯃꯗꯁꯨ ꯌꯥꯜꯂꯒ ꯑꯁꯨꯝ ꯆꯦꯞꯊꯔꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯐꯨ ꯃꯀꯥꯗꯣ ꯖꯦꯔ ꯂꯥꯎꯅ ꯁꯦꯠꯂꯛꯇꯨꯅ ꯂꯐꯨ ꯃꯔꯨꯞ ꯑꯗꯨꯗ ꯖꯣꯔꯣ ꯖꯔꯥꯠ ꯂꯥꯎꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯅꯣꯏꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯄ ꯇꯥꯟꯖꯥꯅꯤ ꯂꯐꯨ ꯃꯔꯨꯞ ꯑꯗꯨꯗ ꯆꯣꯔꯣ ꯆꯔꯥꯠ ꯂꯥꯎꯅ ꯃꯀꯥ ꯁꯦꯠꯈꯤꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯇꯨꯁꯤꯟꯈꯤꯕ ꯃꯥꯜꯂꯛꯄꯗꯨꯗ ꯊꯥꯅꯣꯏꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯥꯏ ꯃꯟꯇ꯭ꯔꯃꯨꯛ ꯁꯣꯟꯗ꯭ꯔꯤ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯔꯨꯕꯗꯨꯗ ꯖꯣꯅꯣꯟꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯣꯏ ꯂꯥꯛꯑꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯍꯣꯠꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯦ ꯊꯥꯅꯣꯏꯁꯨ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯑꯩꯅ ꯀꯧꯈꯤꯕꯗꯨ ꯅꯠꯇꯦꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥꯅꯣꯏꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯖꯣꯅꯣꯟꯁꯨ ꯃꯌꯨꯝ ꯇꯝꯅ ꯁꯣꯔꯒ ꯃꯄꯤ ꯍꯣꯟꯕ ꯃꯈꯩ ꯍꯨꯃꯥꯡ ꯀꯥꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯤ
ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯅꯣꯟꯅ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯁꯤꯒꯨꯝꯂꯕ ꯖꯣꯅꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯀꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯣꯅꯣꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯟ ꯆꯣꯡꯈꯠꯂꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯈꯣꯡꯐꯝ ꯑꯃ ꯑꯅꯤꯗꯪ ꯆꯣꯡꯂꯝꯂꯒ ꯏꯃꯨꯡꯗ ꯐꯟ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯀꯥꯅ ꯊꯣꯡꯗꯣ ꯁꯠ ꯂꯣꯟꯁꯤꯜꯂꯒ ꯀꯩꯗꯧꯔꯒꯦ ꯊꯥꯅꯣꯏꯅ ꯇꯥꯟꯅꯔꯛꯂꯕ꯭ꯔꯣ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟ ꯁꯣꯔꯒ ꯃꯄꯤ ꯍꯣꯜꯂꯤ, ꯃꯁꯥꯗꯣ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯤ, ꯃꯈ꯭ꯋꯥꯡꯗ ꯀꯤꯁꯜꯂꯤꯕ ꯍꯥꯏꯕꯗꯤ ꯊꯥꯅꯣꯏꯒꯤ ꯃꯥꯡꯒꯣꯜ ꯎꯈꯣꯛꯇꯦꯟꯗ ꯀꯤꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯤꯕ ꯄꯣꯠꯀꯗꯣ ꯂꯥꯛꯇꯅ ꯂꯪꯊꯣꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯨꯝꯕ ꯇꯝꯅꯂꯥꯏꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅ ꯆꯠꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯀꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯍꯥꯏ, ꯊꯥꯅꯣꯏꯗꯣ ꯕꯨꯠ ꯁꯥꯟꯅꯕ꯭ꯔꯥ ꯈꯪꯗꯦ, ꯑꯩꯅ ꯃꯥꯒꯤ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯉꯥꯏꯍꯥꯛ ꯂꯨꯝꯂꯒ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯃꯥꯡꯒꯣꯜꯗꯒ ꯃꯤꯒ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯕꯗ ꯂꯐꯨ ꯃꯈꯣꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯐꯝꯃ ꯂꯩꯔꯝꯂꯤꯕꯅꯤꯅꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯑꯩ ꯍꯣꯠꯇꯨꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯀꯥꯅ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯂꯥꯏ ꯇꯤꯟꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟ ꯑꯩ ꯉꯝꯃꯔꯣꯏ, ꯑꯩꯅꯦ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩ ꯉꯝꯗ꯭ꯔꯤ, ꯕꯨꯠꯅ ꯑꯃꯨꯛꯇꯣꯏꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯍꯥꯏꯗꯨ ꯇꯝꯃꯨꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯣꯅꯣꯟ ꯁꯣꯔ ꯃꯄꯤ ꯍꯣꯟꯕꯗꯨꯗ ꯅꯤꯀꯥꯅ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯗꯨꯅ ꯄꯤꯊꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯊꯥꯅꯣꯏꯁꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯣꯔꯒ ꯃꯄꯤ ꯍꯣꯜꯂꯤ, ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯥꯅꯣꯏꯅ ꯍꯥꯏ, ꯑꯩꯅ ꯂꯐꯨ ꯃꯈꯣꯡꯗ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯝꯂꯤꯉꯩꯗ ꯂꯐꯨ ꯃꯔꯛ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯊꯔꯣ ꯑꯣꯔ ꯂꯩꯔꯝꯃꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯐꯟ ꯆꯣꯡꯉ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯍꯪꯉꯨꯕꯗ ꯂꯥꯛꯑꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯦꯟꯈ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯅ ꯀꯧꯊꯣꯛꯄ ꯅꯠꯇꯕ? ꯍꯣꯏ, ꯃꯟꯇ꯭ꯔꯕꯧ ꯁꯣꯟꯗ꯭ꯔꯤꯉꯩꯗ ꯀꯔꯝꯍꯥꯏꯅ ꯂꯥꯛꯏꯅꯣ ꯈꯪꯗꯦꯅꯦ, ꯃꯥꯗꯤ ꯍꯥꯟꯅ ꯂꯥꯛꯅꯤꯡꯅ ꯂꯩꯔꯝꯃꯕ ꯖꯥꯠꯅꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯒ ꯂꯥꯏ ꯎꯔꯒ ꯑꯗꯨꯝꯅ ꯀꯤꯔꯕꯗꯤ ꯑꯇꯤꯕ ꯂꯥꯏꯗꯨꯕꯨ ꯎꯖꯒꯦꯗꯅ ꯀꯧꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯃꯥꯏꯕꯤ ꯑꯣꯏꯖꯔꯕꯁꯨ ꯃꯤꯅꯤꯅꯦ, ꯀꯤꯕꯗꯨ ꯃꯁꯛ ꯈꯪꯉꯤꯕꯅꯤ, ꯁꯤꯕꯗꯨ ꯀꯤꯔꯤꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯀꯧꯊꯣꯛꯂꯤꯕꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯁꯤꯜꯂꯛꯂꯕꯗꯤ ꯀꯤꯕ ꯇꯥꯕꯅꯤ꯫ ꯅꯪꯁꯨ ꯑꯗꯨꯝ ꯃꯉꯥꯏꯅꯦ, ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯄ ꯃꯇꯝꯗ ꯅꯪꯅ ꯑꯩ ꯀꯧꯔꯦꯅ ꯈꯜꯂꯣꯅꯦ, ꯑꯩ ꯑꯣꯏꯅ ꯃꯥꯏ ꯂꯩꯁꯤꯜꯂꯒ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯀ ꯂꯩꯔꯝꯕ ꯅꯤꯄꯥ ꯑꯃꯅ ꯅꯪꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯕꯗꯤ ꯅꯪꯁꯨ ꯅꯌꯨꯝ ꯌꯧꯅꯕ ꯆꯦꯟꯗꯧ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯑꯁꯣꯝꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯟꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯅꯣꯏꯅ ꯑꯩ ꯂꯐꯨ ꯃꯈꯣꯡꯗꯨꯒ ꯑꯃꯠꯇ ꯆꯠꯂꯔꯣꯏ, ꯄꯨꯡꯗꯣꯟ ꯃꯈꯣꯡꯒ ꯇꯧꯔꯦ ꯅꯪꯅ ꯂꯥꯏ ꯁꯥꯔꯦ, ꯂꯐꯨ ꯃꯈꯣꯡꯒ ꯇꯧꯔꯦ ꯕꯨꯠꯅ ꯑꯃꯨꯛ ꯂꯥꯏ ꯁꯥꯔꯦ, ꯑꯩ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯑꯩ ꯆꯨꯊꯦꯛ ꯑꯁꯤꯒꯤ ꯌꯨꯝꯖꯥꯎꯒꯤ ꯆꯨꯊꯦꯛꯈꯩꯁꯤꯗ ꯑꯣꯏꯅ ꯑꯩ ꯍꯦꯛꯇ ꯂꯥꯏ ꯁꯥꯟꯅꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ ꯏꯃꯨꯡꯒ ꯂꯥꯏ ꯁꯥꯟꯅꯕꯕꯨ ꯌꯥꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯅꯣꯏꯅ ꯍꯩ, ꯀꯔꯤꯒꯤ ꯌꯥꯗꯦꯅꯤ, ꯃꯥꯏꯕꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯎꯕꯁꯤ ꯇꯧꯍꯩꯗꯦ, ꯐꯠꯇꯦ, ꯄꯨꯟꯁꯤ ꯁꯥꯡꯗꯦꯗꯅ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯗ ꯅꯪꯅꯒ ꯎꯈ꯭ꯔꯕꯗꯤ ꯅꯪꯁꯤ ꯅꯄꯨꯟꯁꯤ ꯇꯦꯜꯂꯅꯤ ꯍꯥꯏꯗꯅ ꯑꯩꯅꯅꯦ ꯑꯔꯥꯞꯄꯗ ꯁꯥꯟꯅꯕꯒꯤ ꯋꯥꯅꯤ, ꯍꯌꯦꯡꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯁꯥꯟꯅꯔꯒꯅꯤ꯫ ꯅꯪꯅꯅꯦ ꯎꯅꯤꯡꯗ꯭ꯔꯒꯅꯅꯦ ꯅꯃꯥꯏꯗꯣ ꯂꯩꯊꯣꯛꯂꯒ ꯂꯩꯖꯧ, ꯎꯔꯒꯅ ꯁꯤꯖꯔꯦ꯫ ꯑꯁꯨꯝꯅ ꯊꯥꯅꯣꯏꯗꯣ ꯁꯥꯎꯔꯪ ꯌꯨꯔꯪꯒꯅ ꯐꯃꯨꯡ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯊꯥꯅꯣꯏꯁꯨ ꯌꯥꯏꯁꯅꯥꯒ ꯄꯣꯊꯥꯈ꯭ꯔꯤ, ꯖꯣꯅꯣꯟꯁꯨ ꯅꯤꯀꯤꯒ ꯂꯣꯏꯅꯅ ꯂꯩꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯖꯣꯅꯣꯟ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯆꯥꯟꯈꯣꯏꯕꯨ ꯑꯣꯖꯥ ꯆꯥꯟꯈꯣꯏ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯈꯣꯏ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ? ꯀꯃꯥꯏꯅ ꯇꯧꯔꯦ? ꯁꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯥꯎꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯟꯊꯔꯒ ꯂꯩꯍꯧꯔꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯑꯣꯖꯥ, ꯑꯩꯅ ꯂꯥꯛꯆꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯑꯣꯖꯥꯅ ꯍꯥꯏꯔꯛꯂꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯑꯣꯟꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯈꯣꯏꯅ ꯑꯣꯟꯅꯔꯕ꯭ꯔꯥ? ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯃꯤꯗꯨ ꯄꯣꯠꯂꯣꯏꯈ꯭ꯔꯦ ꯁꯤꯅꯤꯅꯦ꯫ ꯖꯣꯅꯣꯟ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥꯟꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯑꯣꯖꯥ, ꯑꯩ ꯃꯌꯨꯝꯗꯨ ꯀꯤꯔꯨꯕ ꯉꯝꯗ꯭ꯔꯦꯗ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯈꯣꯏꯅ ꯖꯣꯅꯣꯟꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎ ꯊꯥꯖꯤꯜꯂꯛꯏ꯫ ꯌꯥꯝꯅ ꯀꯟꯅ ꯊꯥꯕꯗꯤ ꯅꯠꯇꯦ, ꯄꯪꯃꯜꯂꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯖꯣꯅꯣꯟꯅ ꯀꯩꯅꯣꯅꯤ ꯑꯣꯖꯥ, ꯃꯤꯒꯤ ꯈꯖꯥꯏꯗꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯁꯤꯕꯣ? ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯈꯣꯏꯅ ꯍꯩ, ꯈꯨꯄꯥꯛꯅ ꯊꯥꯕꯗ ꯅꯠꯇꯦ, ꯁꯤ ꯅꯈꯥꯡꯁꯤꯗ ꯊꯥꯒꯠꯂꯔꯣ ꯅꯪ? ꯑꯗꯨ ꯌꯥꯝ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯩꯅ ꯑꯗꯨꯛ ꯋꯥꯅ ꯁꯦꯝꯗꯅ ꯄꯤꯈ꯭ꯔꯕ ꯄꯣꯠ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯒꯤꯅꯣꯕ? ꯃꯥꯒꯤ ꯎꯈꯣꯛꯇꯗꯨꯗ ꯌꯥꯟꯁꯤꯟꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯩ ꯃꯥꯒꯤ ꯃꯈꯧꯔꯤꯗ ꯌꯥꯜꯂꯨꯆꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ꯫
ꯑꯣꯖꯥꯅ ꯈꯪꯗꯕꯒꯤꯅꯤ ꯑꯩ ꯉꯔꯥꯡ ꯆꯠꯆꯕꯅꯤ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜ ꯄꯔꯦꯡ ꯑꯗꯨꯗ ꯂꯐꯨ ꯄꯔꯦꯡ ꯍꯧꯔꯤꯕꯅꯤ ꯂꯐꯨ ꯃꯔꯛꯇꯨꯗ ꯉꯥꯏꯍꯥꯛ ꯂꯨꯝꯂꯒ ꯑꯩ ꯁꯤꯟꯕꯤꯔꯛ ꯅꯥꯔꯛ ꯑꯃ ꯌꯦꯡꯉꯝꯕꯅꯤ ꯃꯥꯡꯒꯣꯜꯗꯒ ꯒꯦꯅꯈꯥ ꯂꯨꯈꯥꯗꯒ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯃ ꯌꯦꯡꯂꯤꯉꯩꯗ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯕꯨꯠ ꯑꯃ ꯂꯩꯔꯝꯃꯕꯒꯤ ꯋꯥꯅꯤ ꯑꯣꯖꯥ ꯑꯗꯒꯤ ꯑꯩꯁꯨ ꯊꯋꯥꯏ ꯍꯦꯡꯅꯕ ꯑꯗꯨꯝ ꯆꯦꯜꯂꯛꯑꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯥꯒꯤ ꯊꯔꯣꯏ ꯍꯥꯏꯕꯗꯨ ꯑꯣꯖꯥ ꯊꯔꯣꯏ ꯍꯥꯏꯕꯅꯤ ꯍꯣꯏꯅꯦ ꯊꯔꯣꯏꯔ ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯂꯥꯏ ꯇꯤꯟꯒ ꯁꯥꯟꯅꯔꯒ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤꯡꯁꯤ ꯗꯤꯐꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯉꯥꯛ ꯁꯦꯟꯅꯅꯒꯁꯤ ꯒꯥꯠ ꯇꯥꯍꯜꯂꯒ ꯊꯝꯂꯕ ꯋꯥ ꯑꯣꯏꯔꯦ ꯍꯣꯏ ꯑꯣꯖꯥ ꯊꯝꯂꯕ ꯖꯥꯠꯅꯤ ꯇꯧꯔꯣ ꯅꯣꯏ ꯊꯣꯛ ꯇꯧꯔꯣꯀꯣ ꯑꯩ ꯑꯃ ꯆꯪꯉꯦꯍꯦ ꯀꯩꯅꯣꯅꯤ ꯑꯣꯖꯥ ꯀꯔꯤ ꯋꯥꯠꯂꯤꯒꯦꯅꯦ ꯑꯣꯖꯥ ꯉꯔꯥꯡꯒꯤꯗꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯑꯃ ꯑꯃꯨꯛ ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯕ ꯉꯔꯥꯡꯒꯤꯗꯨ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯃꯊꯪꯒꯤ ꯄ꯭ꯂꯥꯟ ꯑꯃꯨꯛ ꯇꯧꯁꯤ ꯁꯤꯅꯤꯅꯦ ꯍꯣꯏ ꯑꯣꯖꯥ ꯌꯥꯏ ꯑꯗꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯅꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯐꯨꯝꯂꯨꯕ ꯀꯤꯁꯜꯂꯨꯕ ꯂꯪꯁꯜꯂꯨꯕ ꯍꯥꯏꯕꯁꯤꯃꯗꯤ ꯃꯗꯨꯃ ꯑꯣꯏꯔꯔꯣꯏ ꯑꯣꯖꯥ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯃꯥꯅ ꯊꯣꯡꯀꯥꯟ ꯊꯣꯛꯂꯛꯄꯗ ꯇꯧꯕ ꯇꯥꯔꯦꯗꯅ ꯑꯣꯖꯥ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯔꯣꯏꯗ꯭ꯔꯣ ꯂꯥꯏꯅꯕ ꯍꯥꯏꯕꯗꯤ ꯅꯪ ꯉꯝꯕ꯭ꯔꯣ ꯑꯣꯖꯥ ꯑꯗꯨ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕꯅ ꯑꯣꯖꯥ ꯁꯤꯗꯒꯤ ꯑꯣꯖꯥꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯀꯥꯞꯈ꯭ꯔꯒ ꯃꯥꯗꯨ ꯉꯥꯎꯍꯟꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯕ ꯑꯣꯖꯥ ꯀꯔꯤꯒꯤꯗꯤ ꯌꯥꯗꯅꯤ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯑꯣꯖꯥ ꯆꯦ ꯃꯅꯥ ꯌꯥꯝꯅ ꯆꯪꯕꯒꯤ ꯋꯥꯅꯤ ꯑꯣꯖꯥ ꯃꯅꯥꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯑꯣꯖꯥꯅ ꯄꯤꯌꯨ ꯍꯥꯏꯕꯗꯨ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯉꯔꯥꯡꯅ ꯂꯥꯛꯄꯗ ꯍꯥꯏꯔꯝꯂꯕꯗꯤ ꯑꯩꯅ ꯁꯤꯗꯒꯤ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯁꯠ ꯀꯥꯞꯈꯤꯕ ꯌꯥꯏꯗꯅ ꯅꯪ ꯁꯤꯕꯨ ꯅꯔꯣꯟ ꯂꯣꯟꯗꯦ ꯍꯩ ꯐꯔꯦ ꯀꯩꯅꯣꯝꯃ ꯃꯐꯝ ꯃꯁꯤꯗꯒꯤ ꯀꯥꯞꯄ ꯍꯥꯏꯕꯁꯤ ꯍꯦꯛꯇꯃꯛ ꯇꯔꯥꯏꯕ ꯅꯠꯇꯦꯅꯤꯕꯣ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯈ꯭ꯔꯕ ꯃꯗꯨꯗ ꯁꯣꯜꯂꯛꯀꯗꯧꯔꯤꯕ ꯂꯩꯋꯥ ꯑꯁꯤꯕꯨ ꯏꯆꯝ ꯆꯝꯕ ꯂꯩꯋꯥ ꯅꯠꯇꯦ ꯃꯤꯕꯨ ꯉꯥꯎꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤ ꯁꯨꯝꯗꯧꯔꯣ ꯃꯗꯨꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕ ꯃꯇꯝꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯆꯪꯉꯤ ꯉꯁꯤꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯊꯅꯝꯂꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨ ꯃꯥꯒꯤ ꯊꯔꯣꯏ ꯍꯥꯏꯕꯗꯨ ꯑꯩ ꯍꯦꯛꯇꯃꯛ ꯑꯧꯔꯥꯏꯔꯒꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯦꯛ ꯇꯥꯗ꯭ꯔꯕ ꯅꯪꯒꯤ 10,000 ꯍꯟꯒꯦ ꯍꯩꯕꯣ ꯑꯣꯖꯥ 10,000 ꯍꯣꯏꯅꯦ ꯌꯥꯝꯃꯟꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯑꯣꯖꯥ ꯌꯥꯔꯦꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯎꯔꯛꯇꯦ ꯑꯣꯖꯥ ꯌꯥꯎꯔꯛꯇ꯭ꯔꯒꯅ ꯌꯥꯎꯔꯛꯄ ꯀꯥꯟꯗ ꯍꯦꯛ ꯂꯥꯛꯎ ꯆꯠꯂꯣ ꯑꯩ ꯇꯨꯝꯒꯗꯕ ꯂꯩꯔꯤ ꯃꯁꯤꯒꯤ ꯑꯣꯖꯥꯁꯤ ꯑꯩꯕꯨ ꯂꯥꯏꯕꯛ ꯌꯦꯡꯉꯁꯤꯔꯅꯦ ꯁꯛ ꯑꯁꯤꯒ ꯍꯩꯔꯝꯗꯧꯁꯤ ꯃꯥꯟꯗ꯭ꯔꯤꯗ ꯇꯧꯔꯤꯁꯤ ꯀꯩꯗꯧꯔꯦꯅ ꯈꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯣ ꯆꯠꯂꯣꯅꯦ ꯑꯣꯖꯥ ꯁꯦ ꯊꯕꯛꯇꯣ ꯍꯧꯕꯤꯔꯣ ꯑꯩꯒꯤ ꯈꯨꯗꯣꯞꯁꯦ ꯄꯥꯏꯕꯤꯍꯧꯔꯣ ꯅꯪꯒꯤꯁꯤꯕꯨ ꯀꯣꯟꯇꯦꯛ ꯍꯥꯏꯕ꯭ꯔꯥ ꯀꯣꯇꯦ ꯍꯥꯏꯕꯗꯨꯔꯥ ꯑꯗꯨꯔꯅꯦ ꯑꯣꯖꯥ ꯁꯅꯥ ꯄꯤꯌꯣꯔꯅꯤ ꯄꯤꯌꯣꯔ ꯒꯣꯜ ꯑꯣꯀꯦ ꯑꯣꯀꯦ ꯐꯔꯦ ꯁꯤ ꯄꯥꯏꯍꯧꯔꯒꯦꯀꯣ ꯁꯤꯕꯨ ꯄꯥꯏꯍꯧꯔꯕꯗꯤ ꯅꯪ ꯍꯌꯦꯡ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯡꯆꯤꯠꯀꯨꯝꯕ ꯂꯥꯛꯑꯣ ꯄꯥꯎꯗꯣ ꯇꯥꯔꯕ ꯀꯥꯟꯈꯠꯇꯗ ꯅꯪꯅ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯗ꯭ꯔꯕ ꯁꯅꯥꯁꯤ ꯂꯧꯕ ꯂꯥꯛꯑꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯄꯥꯎ ꯇꯥꯅꯤꯡꯉꯒꯗꯤ ꯄꯩꯁꯥ ꯄꯨꯔ ꯂꯥꯛꯎ ꯆꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯣꯅꯣꯟꯗꯣ ꯊꯥꯗꯣꯔꯛꯂꯦ ꯆꯥꯟꯈꯣꯏꯗꯤ ꯖꯣꯅꯣꯟꯗꯣ ꯆꯠꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤ ꯍꯥꯏꯕꯒꯥꯁꯦ ꯀꯔꯤꯃꯇ ꯌꯦꯡꯕ ꯅꯠꯇꯦ ꯐꯠ ꯂꯩꯁꯟꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤ ꯑꯁꯤꯒꯨꯝꯂꯕ ꯆꯥꯟꯈꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯖꯣꯅꯣꯟꯗꯣ ꯏꯆꯤꯡ ꯆꯤꯡꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯣꯅꯣꯟꯗꯣ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤ ꯄꯥꯎ ꯇꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯅ ꯂꯩꯈꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯖꯣꯅꯣꯟꯗꯣ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏ ꯑꯃꯥꯏꯕ ꯊꯅꯣꯏꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯟꯈꯣꯏꯅ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ ꯃꯥꯒꯤ ꯊꯅꯣꯏ ꯍꯥꯏꯕꯗꯨ ꯈꯔꯗꯤ ꯋꯥꯔꯅꯤꯁꯦ ꯃꯥꯒꯨꯝꯕ ꯑꯉꯥꯡ ꯄꯦꯇꯋꯥ ꯑꯃꯅ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯊꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯝꯂꯤ ꯃꯍꯥꯛꯅ ꯁꯦꯝꯂꯤꯕꯁꯤ ꯃꯆꯤꯟ ꯇꯨꯝꯕ ꯆꯩ ꯑꯃꯅꯤ
ꯍꯥꯏꯔꯤꯕ ꯃꯆꯤꯟ ꯇꯨꯝꯕ ꯆꯩ ꯑꯁꯤꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯇꯞꯅ ꯇꯞꯅ ꯐꯨꯖꯤꯟꯗꯨꯅ ꯌꯨꯡꯁꯤꯜꯂꯤ ꯑꯁꯨꯝꯅ ꯌꯨꯡꯂꯕ ꯃꯇꯨꯡꯗ ꯆꯩ ꯑꯗꯣ ꯇꯪꯈꯥꯏꯃꯨꯛ ꯆꯪꯍꯜꯂꯕ ꯃꯇꯨꯡ ꯑꯃꯨꯕ ꯂꯪ ꯑꯃꯅ ꯀꯣꯌꯦꯠ ꯀꯣꯌꯦꯠ ꯌꯦꯠꯁꯤꯟꯕ ꯍꯧꯔꯛꯏ ꯃꯇꯝꯁꯤ ꯑꯍꯤꯡꯒꯤ ꯃꯤꯆꯤꯠ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯅꯣꯏꯗꯣ ꯖꯣꯅꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯣꯌꯦꯠ ꯀꯣꯌꯦꯠ ꯌꯦꯠꯁꯤꯜꯂꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯂꯦꯝꯐꯨ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯌꯨꯡꯁꯤꯜꯂꯛꯄꯒꯨꯝ ꯆꯩꯅꯥꯈꯣꯜ ꯐꯪꯂꯛꯄꯗꯨꯗ ꯊꯥꯅꯣꯏꯅ ꯃꯀꯣꯛ ꯑꯗꯨꯗ ꯁꯠ ꯁꯠ ꯅꯥꯟꯊꯗꯨꯅ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯣ ꯐꯔꯪ ꯐꯔꯪ ꯆꯣꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯤꯕꯅꯤ ꯌꯥꯏꯁꯅꯥꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯌꯣꯠꯄꯤ ꯑꯃ ꯌꯨꯡꯁꯤꯜꯂꯛꯑꯦꯅꯦ ꯍꯥꯏꯗꯨꯅ ꯈꯣꯡꯆꯣꯡ ꯆꯣꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯍꯩꯃꯥ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯆꯥꯛꯁꯪꯒꯤ ꯄꯥꯛꯁꯤꯗ ꯄ꯭ꯂꯥꯁ ꯂꯩꯍꯧꯕꯅꯦ ꯑꯗꯨꯅ ꯁꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯅꯣꯏꯅ ꯍꯩ ꯍꯧꯖꯤꯛꯀꯤ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯗ꯭ꯔꯤꯕꯅꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯄ ꯌꯥꯏꯅꯦ ꯅꯪꯅ ꯅꯀꯣꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗ ꯌꯥꯏꯁꯅꯥꯅ ꯀꯅꯥꯅ ꯈꯪꯖꯅꯤꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯗꯣ ꯃꯀꯣꯛꯇꯣ ꯅꯥꯟꯊꯗꯨꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯐꯔꯪ ꯐꯔꯪ ꯆꯣꯡꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯌꯥꯏꯁꯅꯥꯅ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯀꯗꯥꯏꯗꯅꯣ ꯌꯣꯠꯄꯤ ꯍꯥꯏꯕꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯣꯠꯄꯤ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯌꯣꯠꯄꯤ ꯌꯨꯡꯕꯗꯤ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯍꯥꯏ ꯂꯩꯋꯥꯅ ꯇꯧꯔꯛꯄꯅꯤ ꯃꯥꯒꯤ ꯖꯣꯅꯣꯟ ꯍꯥꯏꯕꯗꯨꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ ꯖꯣꯅꯣꯟꯗꯨꯕꯨ ꯃꯥꯏꯕ ꯇꯝꯂꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯅꯣꯏꯅ ꯍꯥꯏ ꯃꯥꯒꯤꯁꯨ ꯃꯥꯏꯕ ꯅꯦꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯑꯩ ꯅꯥꯕꯅ ꯌꯥꯗ꯭ꯔꯦꯗ ꯀꯣꯛꯁꯦ ꯀꯛꯊꯠꯂꯒ ꯋꯥꯔꯛꯇ ꯌꯥꯜꯂꯨꯅꯤꯀꯣ ꯉꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯉꯛꯇꯨ ꯀꯗꯤ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯂꯩꯔꯝꯃꯣ ꯑꯩ ꯀꯩꯅꯣꯝꯇ ꯂꯧꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯏꯁꯅꯥ ꯄꯔꯞ ꯆꯦꯟꯈ꯭ꯔꯤ ꯊꯥꯅꯣꯏꯅ ꯀꯩꯅꯣꯅꯦ ꯃꯥꯅ ꯇꯧꯔꯛꯀꯗꯣꯏꯁꯤꯕꯣ ꯍꯥꯏ ꯄ꯭ꯂꯥꯁꯇꯨꯗꯤ ꯁꯠꯄꯗꯤ ꯌꯥꯔꯣꯏꯅꯦ ꯍꯥꯏꯗꯨꯅ ꯂꯥꯎꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯅ ꯀꯣꯌꯦꯠ ꯌꯦꯠꯁꯤꯜꯂꯤꯕ ꯂꯪ ꯑꯗꯣ ꯌꯦꯠꯄ ꯂꯣꯏꯔꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯇꯨꯞ ꯑꯗꯨꯅ ꯑꯃꯨꯛ ꯇꯣꯛ ꯌꯩꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯍꯟꯗꯛꯃꯨꯛꯇꯤ ꯊꯥꯅꯣꯏꯗꯣ ꯃꯈꯨꯠ ꯃꯁꯥꯒꯗꯣ ꯄꯨꯟꯁꯤꯟꯈ꯭ꯔꯤ ꯀꯔꯛ ꯂꯥꯛꯁꯤꯟꯈꯤꯗꯨꯅ ꯂꯩꯈꯤꯗꯨꯅ ꯃꯍꯥꯛꯁꯦ ꯆꯨꯝꯗ꯭ꯔꯤꯡ ꯐꯝꯂꯒ ꯂꯩꯔꯤ ꯃꯈꯨꯠ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯗꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯆꯞꯁꯤꯜꯂꯒ ꯂꯩꯔꯤ ꯃꯉꯛ ꯑꯗꯣ ꯂꯦꯡꯕ ꯎꯠꯄ ꯌꯥꯗꯅ ꯆꯨꯝꯗ꯭ꯔꯤꯡ ꯈꯤꯜꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯋꯥꯏ ꯂꯦꯝꯐꯨ ꯑꯗꯨꯗ ꯑꯁꯨꯝ ꯌꯣꯠꯄꯤꯒꯨꯝꯕ ꯑꯃ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩ ꯉꯁꯤ ꯁꯤꯔꯅꯤ ꯑꯁꯣꯝꯅ ꯃꯍꯥꯛ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯁꯅꯥ ꯆꯦꯟꯊꯣꯔꯛꯂꯤ ꯌꯥꯏꯁꯅꯥꯅ ꯆꯦꯟꯊꯣꯔꯛꯄꯗ ꯊꯥꯅꯣꯏꯗꯤ ꯃꯥꯡꯒꯣꯜꯒꯤ ꯊꯣꯡ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯩ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯂꯩꯔꯝꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯊꯥꯅꯣꯏꯒꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯄꯣꯞ ꯀꯟꯊꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯊꯥꯅꯣꯏꯅ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯂꯩꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯁꯅꯥꯗ ꯌꯦꯡꯂꯛꯏ ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗꯗꯤ ꯊꯥꯅꯣꯏꯗꯣ ꯃꯁꯥꯗ ꯄꯨꯟꯁꯤꯜꯂꯝꯕ ꯑꯃꯗꯤ ꯃꯀꯣꯛꯇ ꯀꯔꯤꯅꯣꯃ ꯇꯧꯔꯝꯕꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯊꯥꯅꯣꯏꯅ ꯌꯥꯏꯁꯅꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯨꯈꯥꯛ ꯁꯨꯝꯆꯤꯠ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯊꯥꯅꯣꯏꯒꯤ ꯃꯀꯣꯛꯇ ꯐꯨꯊꯔꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯂꯨꯈꯥꯛ ꯁꯨꯝꯆꯤꯠ ꯑꯗꯨꯅ ꯀꯟꯊꯔꯛꯄꯗꯨꯗꯗꯤ ꯊꯥꯅꯣꯏꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯐꯠꯇꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯂꯩꯔꯝꯂꯕꯁꯨ ꯂꯣꯏꯅꯃꯛ ꯆꯦꯟꯈ꯭ꯔꯤ ꯃꯇꯝ ꯑꯁꯤꯗ ꯊꯥꯅꯣꯏꯅ ꯑꯥꯏ ꯅꯪꯅ ꯑꯩꯒꯤ ꯀꯣꯛꯇ ꯀꯟꯊꯔꯤꯕꯁꯤꯗꯤ ꯂꯨꯈꯥꯛ ꯁꯨꯝꯆꯤꯠꯅꯤꯗꯅ ꯂꯣꯏꯔꯦ ꯑꯃꯥꯏꯕ ꯊꯥꯅꯣꯏ ꯂꯣꯏꯔꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ ꯀꯩꯅꯣ ꯂꯣꯏꯕ ꯍꯥꯏꯕꯕꯣ ꯁꯤꯔꯝꯒꯗꯕꯗꯒꯤ ꯁꯨꯝꯆꯤꯠꯁꯤꯅ ꯀꯜꯂꯤꯕꯁꯤ ꯐꯠꯇ꯭ꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯀꯣꯛꯇ ꯑꯃꯨꯛꯀꯁꯨ ꯇꯣꯛ ꯂꯧꯊꯣꯛꯑꯝꯃꯤ ꯊꯥꯅꯣꯏꯅ ꯍꯥꯏ ꯃꯍꯥ ꯆꯟꯗꯥꯅꯨꯕꯤ ꯅꯪꯕꯣ ꯑꯗꯨꯝꯅ ꯀꯜꯂꯕꯗꯤ ꯑꯩꯁꯤꯕꯨ ꯃꯤꯌꯥꯝꯅ ꯀꯩ ꯍꯥꯏꯅꯈꯤꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯅꯥꯒ ꯎꯔꯤꯒꯤ ꯏꯃꯨꯡꯁꯤꯗꯕꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯅꯣꯏ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯌꯨꯡꯂꯤꯕ ꯆꯩ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯏꯟꯈꯠꯂꯛꯏ ꯑꯗꯨꯒ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯇꯦꯛꯈ꯭ꯔꯤ ꯇꯧꯔꯤꯕꯁꯤꯗ ꯆꯥꯟꯈꯣꯏꯅ ꯏꯍꯦ ꯀꯔꯤꯕꯨ ꯁꯥꯟꯅꯕꯅꯣ ꯆꯪꯗꯦꯅꯦ ꯁꯤꯗꯤ ꯆꯪꯉꯝꯃꯒ ꯍꯟꯗꯣꯔꯛꯑꯦꯗꯅ ꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯥꯗ ꯐꯥꯎꯔꯝꯂꯒꯅꯤ ꯃꯍꯥꯛ ꯅꯣꯡꯃꯗꯤ ꯍꯣꯝꯅꯤꯗꯤ ꯑꯅꯥ ꯂꯣꯏꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯈꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯆꯪꯉꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯟꯈꯣꯏ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯅꯣꯏꯗꯣ
ꯍꯧꯖꯤꯛꯇ ꯃꯁꯥꯗꯣ ꯌꯣꯠꯄꯤꯅ ꯌꯨꯡꯁꯤꯜꯂꯛꯄꯨ ꯂꯪꯅꯕꯨ ꯄꯨꯟꯁꯤꯜꯂꯛꯄꯨ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯗꯨꯗ ꯇꯞ ꯇꯞ ꯃꯈꯩ ꯋꯥꯔꯤ ꯃꯀꯣꯛ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯀꯟꯅꯗꯤ ꯆꯤꯛꯂꯦ ꯏꯪꯊꯝ ꯆꯟꯗꯨꯅ ꯂꯥꯏꯍꯧ ꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯅꯣꯏꯗꯣ ꯌꯥꯏꯁꯅꯥꯅ ꯁꯧꯗꯨꯅ ꯐꯃꯨꯡꯒ ꯇꯞꯅ ꯍꯤꯞꯍꯜꯂꯤ ꯑꯗꯨꯗꯨꯒ ꯌꯥꯏꯁꯅꯥꯗ ꯍꯥꯏꯔꯛꯂꯤ ꯑꯩ ꯅꯪꯒꯤ ꯁꯨꯝꯆꯤꯠꯅ ꯀꯣꯛꯇ ꯀꯟꯈꯤꯕꯒꯤ ꯀꯣꯛꯁꯦ ꯂꯣꯏꯅꯃꯛ ꯁꯔꯕꯅꯥꯁ ꯁꯥꯔꯝꯃꯅꯤ ꯁꯦ ꯆꯠꯂꯨ ꯏꯁꯤꯡ ꯈꯔ ꯀꯜꯂꯨꯆꯣ ꯑꯗꯨꯒ ꯑꯃꯨꯛꯇ ꯈꯤꯛꯇꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯩ ꯇꯔꯨ ꯇꯔꯨ ꯊꯕꯛꯇ ꯃꯥꯡꯒꯣꯜꯒ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ ꯃꯇꯝ ꯑꯗꯨ ꯌꯥꯏꯁꯅꯥꯅ ꯃꯥꯡꯒꯣꯜ ꯑꯣꯏꯗ꯭ꯔꯁꯨ ꯁꯨꯃꯥꯡ ꯑꯣꯏꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯏꯁꯅꯥ ꯃꯍꯥꯛ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯣꯔꯛꯂꯦ ꯑꯗꯨꯒ ꯊꯥꯅꯣꯏꯗ ꯏꯁꯤꯡ ꯄꯨꯔꯛꯂꯦ ꯀꯩꯗꯧ ꯍꯥꯏꯅꯣ ꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯅꯣꯏꯅ ꯌꯥꯏꯁꯅꯥꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯁꯨ ꯁꯨ ꯍꯥꯏꯅ ꯀꯥꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯍꯥꯏ ꯏꯁꯤꯡꯗꯣ ꯂꯋꯥꯏꯗ ꯀꯩꯗ ꯑꯃꯨꯛꯇ ꯍꯩꯔꯛꯎ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ ꯏꯁꯤꯡ ꯑꯗꯣ ꯊꯥꯅꯣꯏꯒꯤ ꯃꯀꯣꯛꯇ ꯖꯣꯔꯣꯔ ꯍꯩꯖꯤꯜꯂꯤ ꯊꯥꯅꯣꯏꯗꯣ ꯃꯃꯥꯏꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯅꯥꯇꯣꯟꯗꯒꯤ ꯏꯁꯤꯡ ꯆꯪꯗꯅ ꯂꯣꯏ ꯍꯥꯒꯠꯂꯤ ꯃꯁꯤꯗꯤ ꯊꯥꯅꯣꯏ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩ ꯍꯥꯠꯂꯒꯦ ꯍꯥꯏꯔꯅꯤ ꯍꯩ ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥꯅ ꯄꯥꯏꯔꯤꯕ ꯈꯨꯖꯥꯏ ꯑꯗꯣ ꯂꯥꯛꯇꯅ ꯃꯨꯜꯂꯒ ꯂꯪꯊꯣꯛꯏ ꯌꯥꯏꯁꯅꯥꯅ ꯀꯔꯤꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯍꯩꯔꯣ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯊꯥꯅꯣꯏꯅ ꯍꯩ ꯑꯩꯅ ꯅꯉꯣꯟꯗ ꯏꯁꯤꯡ ꯍꯩꯔꯣ ꯍꯥꯏꯕꯗꯗꯤ ꯑꯩꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯁꯤꯗ ꯍꯩꯌꯨ ꯍꯥꯏꯕꯅꯤꯅꯦ ꯂꯩꯍꯧ ꯇꯧꯔꯤꯕ ꯃꯤꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡ ꯍꯩꯔꯒ ꯍꯥꯠꯂꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯀꯨꯝꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯗꯣ ꯌꯥꯏꯁꯅꯥꯅ ꯄꯣꯔꯛꯄ ꯏꯁꯤꯡ ꯑꯗꯣ ꯃꯀꯣꯛꯇ ꯍꯩꯖꯤꯟꯕꯗꯒꯤ ꯑꯃꯨꯛ ꯃꯀꯣꯛꯇ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯩꯃꯥꯏꯗ ꯈꯤꯡꯊꯕꯗꯒꯤ ꯂꯩꯃꯥꯏ ꯑꯗꯨ ꯆꯣꯠꯂꯤꯕꯅꯤ ꯃꯗꯨꯗ ꯑꯃꯨꯛ ꯊꯥꯅꯣꯏꯗꯣ ꯅꯥꯟꯊꯨꯗꯨꯅ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯐꯝꯄꯦꯠꯅ ꯇꯨꯔꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯁꯅꯥꯗꯤ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ ꯊꯥꯅꯣꯏꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯆꯟꯗꯥꯅꯨꯕꯤ ꯅꯪꯗ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯧꯔꯤ ꯃꯠꯀꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯇꯥꯅꯤꯡꯗꯦꯍꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯗ ꯊꯥꯅꯣꯏꯗꯣ ꯐꯃꯨꯡꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯔꯤ ꯑꯗꯨꯒ ꯌꯥꯏꯁꯅꯥꯅ ꯊꯥꯅꯣꯏꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯃꯨꯡꯗ ꯂꯪꯈꯠꯂꯤ ꯑꯗꯨꯒ ꯂꯩꯍꯧ ꯇꯧꯔꯕꯗꯤꯅꯦ ꯇꯨꯃꯤꯟꯅ ꯍꯤꯞꯄꯒ ꯂꯩꯌꯨ ꯃꯥꯏꯕꯒ ꯂꯩꯃꯤꯟꯅꯔꯨꯕ ꯍꯥꯏꯕꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯉꯣꯏꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯅꯣꯏꯅ ꯍꯩ ꯅꯪ ꯑꯩꯅ ꯀꯣꯛꯁꯤ ꯉꯥꯎꯃꯟꯈꯤꯕꯒꯤ ꯆꯤꯛꯃꯟꯈꯤꯕꯒꯤ ꯅꯪ ꯑꯩꯁꯤ ꯅꯪꯅ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯅꯪ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯕꯁꯤꯗ ꯐꯩ ꯅꯥꯕꯁꯤꯗ ꯐꯈꯤꯁꯅꯣꯕ ꯅꯪ ꯈꯪꯒꯅꯦꯕ ꯅꯪ ꯍꯩ ꯑꯩꯅ ꯂꯧꯔꯤꯕ ꯂꯧ ꯑꯗꯨ ꯄꯩꯁꯥꯗꯨ ꯊꯥꯊꯥꯒꯤ ꯄꯩꯁꯥꯔꯣ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥꯅꯤꯅꯦ ꯑꯩꯅ ꯄꯤꯈ꯭ꯔꯤꯕꯗꯣ ꯃꯗꯨꯕꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯒꯗ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯍꯩꯃꯥ ꯑꯗꯣ ꯃꯤꯁꯨ ꯄꯩꯁꯥꯗꯣ ꯍꯟꯖꯤꯟꯖꯔꯒꯦ ꯂꯧꯒꯦꯅ ꯍꯥꯏꯗꯅ ꯍꯣꯏ ꯀꯩꯗꯧꯕꯩ ꯂꯧꯒꯗꯧꯔꯤꯕ ꯍꯥ ꯂꯧꯗꯣ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯧꯈ꯭ꯔꯤꯕꯅꯤ ꯃꯉꯣꯟꯗ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯃꯥꯅ ꯉꯝꯂꯒ ꯑꯩꯕꯨ ꯍꯥꯠꯁꯤꯅꯨ ꯑꯩꯅ ꯉꯝꯂꯒꯅ ꯃꯥꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯑꯉꯝꯕꯅ ꯂꯧꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯅꯣꯏ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯁꯅꯥꯅ ꯐꯔꯦꯁꯦ ꯄꯣꯊꯥꯕꯤꯔꯣꯁꯦ ꯅꯣꯡꯉꯥꯜꯂꯒꯅꯦ ꯑꯃꯨꯛ ꯁꯥꯎꯕꯗꯣ ꯃꯈꯥ ꯆꯠꯊꯔꯣ ꯀꯩ ꯀꯥꯟꯗꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯃꯨꯡ ꯀꯥꯆꯤꯜ ꯑꯃꯗ ꯐꯝꯗꯨꯅ ꯃꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯅꯣꯏꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯌꯥꯕ ꯁꯣꯜꯂꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯌꯥꯏꯁꯅꯥꯁꯨ ꯐꯃꯨꯡꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯑꯁꯨꯝ ꯎꯏꯔꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯍꯤꯞꯊꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯊꯥꯅꯣꯏꯗꯣ ꯉꯔꯥꯡꯗꯒꯤ ꯑꯅꯥꯕ ꯍꯦꯟꯖꯜꯂꯤ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯃꯀꯣꯛ ꯆꯤꯛꯂꯦ ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥꯗꯣ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯐꯥꯔꯃꯥꯁꯤ ꯑꯃꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯣꯅꯣꯟꯗꯣ ꯊꯥꯅꯣꯏꯗꯨꯕꯨ ꯀꯔꯝ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯈꯔ ꯂꯩꯕꯗꯨ ꯎꯕꯗ ꯖꯣꯅꯣꯟꯅ ꯀꯔꯤꯅꯣꯅꯤ ꯃꯥꯏꯕꯅ ꯅꯥꯕꯁꯤꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯪꯅꯕ ꯖꯥꯠꯂꯥ ꯆꯪꯉꯒ ꯍꯪꯉꯨꯈꯤꯒꯦ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯖꯣꯅꯣꯟꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯐꯥꯔꯃꯥꯁꯤ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯌꯥꯏꯁꯅꯥꯅ ꯂꯩꯈꯤꯕꯗꯨꯕꯨ ꯀꯔꯤ ꯀꯔꯤ ꯍꯤꯗꯥꯛꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯥꯔꯃꯥꯁꯤ ꯑꯗꯨꯒꯤ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯂꯥꯏꯍꯧ ꯇꯧꯕ ꯀꯣꯛ ꯆꯤꯛꯄꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯂꯥꯏꯍꯧ ꯇꯧꯕ ꯀꯣꯛ ꯆꯤꯛꯄ ꯇꯧꯔꯦꯌꯦ ꯑꯅꯥ ꯂꯣꯏꯔꯦꯌꯦ ꯑꯗꯨꯗꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯂꯥꯛꯂꯝꯕꯅꯤ ꯅꯪꯒꯤꯅ ꯀꯔꯤ ꯂꯩꯒꯗꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟ ꯍꯔꯥꯎꯈꯤꯕꯅ ꯐꯥꯔꯃꯥꯁꯤ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅꯒ ꯍꯥꯏꯔꯤꯕꯒꯗꯣ ꯀꯔꯤꯝꯇ ꯇꯥꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯉꯛꯇꯣ ꯅꯣꯝ ꯅꯣꯝꯗꯨꯅ ꯇꯦꯡꯕꯥꯜꯂꯦꯗꯅ ꯂꯤꯁꯤꯡ 10 ꯄꯥꯝꯃꯨꯗꯤ ꯂꯤꯁꯤꯡ 10 ꯄꯥꯝꯃꯨꯗꯤ ꯉꯥꯎꯍꯟꯕꯗ ꯅꯠꯇꯦ ꯅꯥꯍꯟꯕꯗ ꯅꯠꯇꯦ ꯊꯋꯥꯏ ꯁꯠꯂꯨꯗꯅ ꯍꯥꯏꯔꯛꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯗ ꯐꯥꯔꯃꯥꯁꯤꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯁꯤꯗꯤ ꯀꯣꯛꯀꯤ ꯒꯨꯂꯤ ꯆꯥꯒꯗꯕꯅꯤꯅꯦ ꯑꯗꯨꯗꯤ ꯁꯤꯗꯗꯤ ꯌꯥꯎꯗꯦꯍꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯅꯣꯟ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏꯕꯗꯨꯕꯨ ꯀꯔꯤ ꯄꯥꯎ ꯇꯥꯒꯦꯕ ꯁꯤꯍꯧꯔꯕ꯭ꯔꯣ
ꯍꯣꯏ ꯀꯗꯥꯏꯗꯒꯤ ꯁꯤꯕꯅꯣꯅꯦ ꯏ ꯑꯗꯨꯒ ꯅꯣꯏꯗꯨꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯆꯥꯟꯈꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯃꯥꯏ ꯄꯥꯛꯇꯦꯕ꯭ꯔꯣ ꯊꯔꯣꯏꯗꯣ ꯃꯀꯣꯛ ꯆꯤꯛꯄ ꯃꯀꯣꯛ ꯉꯥꯎꯕ ꯂꯥꯏꯍꯧ ꯍꯧꯕ ꯍꯧꯔꯦꯌꯦ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯁꯨꯝ ꯅꯥꯔꯛꯄꯗꯨꯅ ꯌꯦꯡꯉꯣ ꯑꯗꯨꯝ ꯁꯤꯖꯈ꯭ꯔꯗꯧꯕꯅꯤꯅꯦ ꯑꯩ ꯀꯥꯟꯗꯦ ꯑꯩ ꯑꯣꯖꯥ ꯆꯥꯟꯈꯣꯏꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯅ 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 ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯊꯕꯛꯄꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯉꯩ ꯏꯁꯩꯒ ꯒꯪꯒ ꯆꯠꯈ꯭ꯔꯦꯕꯁꯦ ꯑꯁꯨꯝꯅ ꯅꯤꯀꯤꯗꯣ ꯖꯣꯅꯣꯟꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯁꯣꯝꯗ ꯖꯣꯅꯣꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯈꯣꯏꯅ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯃꯨꯛ ꯂꯥꯛꯂꯤꯅꯤ ꯑꯩꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯊꯕꯛꯇꯨꯕꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯕ ꯖꯥꯠꯂꯥ ꯂꯥꯛꯂꯒ ꯆꯕꯦꯡ ꯉꯥꯡꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯉꯥꯡꯗ ꯉꯥꯡꯁꯤꯅꯨ ꯀꯣꯛ ꯆꯥꯛꯁꯟꯅꯔꯒꯅꯦ ꯀꯔꯤꯅꯣ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯒ ꯊꯥꯗꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯖꯣꯅꯣꯟ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯆꯥꯟꯈꯣꯏꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯇ꯭ꯔ ꯃꯥꯜꯂꯤ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯂꯨꯄꯥ 10,000ꯒꯤ ꯊꯕꯛꯅꯕꯨ ꯀꯌꯥꯝ ꯐꯔꯨꯅꯦꯒꯦꯅꯦ ꯈꯔ ꯐꯔꯤꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ ꯁꯤꯗꯒꯤꯗꯤꯅꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯌꯥꯝꯅ ꯇꯧꯔꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯄꯩꯁꯥ ꯈꯔ ꯍꯥꯞꯆꯜꯂꯛꯑꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅꯅꯦ ꯉꯝꯅꯉꯅꯣ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯊꯅꯣꯏ ꯍꯥꯏꯕꯗꯨ ꯃꯄꯥꯡꯒꯜ ꯈꯔ ꯀꯜꯂꯤꯅꯦ ꯃꯥꯒꯤ ꯁꯥꯊꯤꯕ ꯕꯨꯠ ꯃꯌꯥꯝꯗꯨꯅ ꯉꯥꯛꯑꯒ ꯂꯩꯈꯤꯗꯅ ꯑꯩꯅ ꯉꯔꯥꯡ ꯊꯥꯈꯤꯕ ꯁꯤꯗꯗꯣ ꯄꯥꯟꯗꯕꯒꯤ ꯋꯥꯅꯤ ngasi sodanamaki palhalagadabani kari warunu thadadragane mangondane chalaga hangesu hangusu natragane maga leiminagesu leimino horendi yangu mangakto sumwari sadarabadagine purup lok kenkiduribani pura film gi mongni mi tawdi sibungo sankhoi pangang na ngangbada jononna kayoni oja ojana hari budu karino ayan lakjari basidi ojana hat ngarang tawkiba thabak adu mai pakle thanoidu ana lorga lehore dana paw tama laksabani ne matam madu sankhoi oh ai sukhangida nang adu harakane na taw yenge na adu ai na haibagi wani na tini mabu asti gi dungoi targe ngoi kudu oja sibudi sidri yamna kana narga lehori lehok tawba kok chikpa kok ngawba khara tawraba male adigi di khaji ana loiselak adum sikhada unatro oi adu tabu tawna unatro ha ai na ngarang lulu lewa mantra kaya kapsinduna madugi thanoi haibatu aina adumna sothalibuda ha ai wali ma khara khanga lekhini ngaikho ngasi hayeng ngasida thabat heka thadalo haibro adu su ngamine oja madu torogumsi ma tama naraga hatuk khiba targadi mayamna su kaima singnaroi khudakta harpa haibududi mayamna itiek tega leramnaga siri hainaradi ising jingna khiba yai atana oja mai tausi mana phana hida guli charabasu karimata phagalapa ngamdana bagi damakta ojana ne kainu khara amukta tawbiyo hoi bungo mana hida guli phanalak charabasu sungphat phatna badu ai tawrage aduna nang ngasi di khudo piram roidro oja kainu da ara khudingi khudo sum pirabadi ai di krai di khudo lorgudu ne dukan da budi yam yawuni da nang lobum khangdraga su ai takbi ge sidage sum chalaga bazar achauba tabani oja paisa doi wani da khudup tu budi leru bu sungami ibungo nang si paisa khar li ni ai nang wonda wafam ma hai hanoi hai badu mai bani mongro tawri badu ikui da dum phakhi ga dori bani aduna lan hauge hairabadi sarkar kari ngai da hau hai bum dei bani mana masa sonthari ngai ngarang aina kap khibaduna masa pangthari ngai matamaduda amuka hanna khulai khara thajallabadi sonthari ngai duda hena sonthaga dori bani adumana khulai khara kap sanana bagi damakta paisa nungsa khara changi haibagi wani adudana yadragadi mana amuk kankhalak nangonda karino amuk tawjarak lagani pare paisa su yarok trabani na nang hallone ko asam harak pade jonon na oja ai hayeng sodan lakjagi paisa porakani adugane maagi thanoi habado ma kankhalan masu ya thi ko ja ai chare hore ai hingdo madu kaino ma tawduna namsan da yadi oja oi ai hinga namsan ba haibu sei paisa changi ko tumga tumning bane asam na haraka chan khoi lauduna lehori jonon masiki maibu sidi paisa ti am sopa jani da habudi phai kam budi kanai haibu pu paisa da choman basida mi nik pi da bajani da
asumna ngang duna chatlingai nipa amana ibungo murum sonbo kari haige tada ngasai dagi nang kauri basi hoi su haidi mai su haidi murum soloba chali basibu heloira lamlei mara hingchabi kochabi ro ungna risibo kayone tadadi thagan jasalaga aimunda nisa khai lerini aba ipono tharakna paitrani uni he kai kanda khoidou sogopane ngai khuni ibungo kayonta hangge hamre minangbo karino sasar hangu sumdo bone amai ba chan khoi hoidana swaidam laimale adu dubu nangbu khanglakro makok yam chakpa mai buduro mabu makok chakpa ni ibungo chakpane tu sigi thunga sida sumsango adu kana laihobone suru nganga laihobone lupa lising tara piribo mantra solo laihobone ibungo mahasi paisa ga suyamna chawbro tine aigi lupa lising tara loksan khraga mana mantra ju phaja sonbide ai chale ngai ni chan khoi gi maram da hangpa mi maya kumaga lehore khudum bi sina kharanga thamaga wakhan ga khalini homo ro lokpa jainda masi tada phagi tawne chango asomna jono lawramnaga bhag adum uyum nu chakri matam murda miyu yeduna aina wa hanguri sidi ngori phari tawba mi deni dra kanade ai chan khoi gi mayum su khangabarinda sangthaba ya jai magi tolomu duna ai no du thoi ya bra da asomna jonon da wa hanglamba miyu yedo chan khoi unaba changki somdana jonon mayum jonaba lakpana mayum jawrabada mahaki nupi nika mangolda phamlaga leirami injang na pi khara semlaga leiramni bani jonon changpa ubada nikana jonon da munna yengi jonona kaidore aduk munna yengi duna nangi namita ai si sanagi lipang wan ubro matam madu da nikana ure nang paum ta jibo madam madu jonon jamna harauna kari pauno thanoi du siebro ada warabadi pharabadi nei asomna marorama kokchakpa maiba chan khoyeduna sihallu harabadi paisa ha podon tahori ai sirabra bani tawsannaraga ai magi aroiba thorom jaro ga thuri bani ne matam mardan nikana krai dagi sibino hawi ta khoda lambani thanoi do hoi nang na lewa mantra tawdana bu thajandana ngarang mahakse chingthek kan lakna ye adugi nang phune lambani he magumba mushin muba lempuda khut panba lempuda makhong panba lempuda mamit panba magumba na suingonda phuni ka kaidana ai leiramo ai chalokhige amai ba chan khoina chukhalakpa maise magi mayumda muthalurage hera mi usitaba pasamna jonon yamna sauna thanoi gi mayumda laklei matam matun nikana amuta kai kho kaidorage phajana wari saraka losinana ba tausi hairi jonon kaipta ga tadi thanoi gi mayumda parap lakli somdana thanoi na jaisna da hairi lehautene madugi wakak manbado hek thengnabaga aina masi pung mon thoka doribani pung mata maruda jonona olore nanga madi ai sibu pung one gaina pung thengni dorbana khuto hojik kak patare nang mangane na haising se lewa mantra khara chimpha pharaga ai mote hetamak thatilakba yabraiba khangre na dubudina khangane ba asomna akoibedo koilei leduni jing garibata leitabaduda hera khutla wona honarageda asomna harga mangola songkhalakpada tharoina songkhalakanu ne haiduna amu kaukthari juri makha aduda jonon do sujillaga tare matamaru da jononna ai gi khwang ki jute kan rawa haiduni nare na sidi asomna harga amu hogulai matamaru thanoina hoi jumne lakomi da phuningde chalo lambak toina phunurusi mi usitaba kangu tumna ba hala dawbani lekai asida mu pataba leiba yararoi laune asumna haraga jonon do mahaki masa sagal paiduna chingduna porakli matamaru da jonona thadoi nang gumna ibu parga chingyawra aiju phajan chakani nang ku chalo ngasi gi nabita iban lochinaga dabani yera mi usitaba asumna thanoi amati jonon lampak ta phunu ruguduri bani haiduna parap lakli asomna mukoi ani lakko matamda lampak adodi angang mayam ma sanaraga leiramli matamadu da jonona angang singadu da hai kanai gi masa singno mit na daga changba tare hato koi ani phuna dori asomna haibada angang singadu noksalaklaga yamna hauna nokslaga chenakri angang singadu lampak ke koi bada leinari
ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯂꯝꯄꯥꯛ ꯍꯦꯛ ꯌꯧꯕꯒ ꯊꯥꯅꯣꯏꯒꯤ ꯃꯈꯖꯥꯏꯗ ꯀꯤꯟꯅ ꯄꯣꯞ ꯂꯥꯎꯅ ꯊꯤꯜꯂꯤ ꯊꯥꯅꯣꯏꯅ ꯍꯧꯁꯦꯒ ꯍꯥꯏꯔꯝꯗꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯡꯅ ꯑꯃꯨꯛ ꯀꯥꯎꯏ ꯑꯁꯨꯝꯅ ꯖꯣꯅꯣꯟ ꯑꯃꯗꯤ ꯊꯥꯅꯣꯏ ꯀꯤꯟꯅ ꯄꯣꯞ ꯄꯣꯞ ꯊꯤꯟꯅꯗꯨꯅ ꯀꯣꯟꯁꯤꯟꯅꯔꯒ ꯅꯝꯁꯤꯟꯅꯗꯨꯅ ꯑꯅꯤꯗꯣ ꯇꯞ ꯇꯞ ꯃꯈꯩ ꯐꯨꯅꯔꯛꯂꯤ ꯏꯍꯤꯡ ꯅꯥꯍꯤꯡꯒ ꯁꯥꯔ ꯄꯣꯠꯅꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯅꯣꯏꯒꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯁꯅꯥ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯈꯣꯝꯗꯨꯅ ꯆꯦꯜꯂꯛꯂꯤ ꯅꯤꯀꯥꯁꯨ ꯑꯗꯨꯃꯉꯥꯏ ꯂꯝꯄꯥꯛꯇ ꯐꯨꯅꯍꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯑꯍꯜ ꯑꯃꯅꯤ ꯇꯧꯗꯨꯅ ꯆꯦꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯅꯣꯏ ꯑꯃꯗꯤ ꯖꯣꯅꯣꯟ ꯈꯥꯝꯇꯣꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯊꯥꯅꯣꯏꯗ ꯍꯩ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥ ꯑꯩꯒꯤ ꯀꯤꯟꯒꯤ ꯃꯍꯥꯎꯗꯣ ꯀꯝꯗꯧꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯅꯣꯏꯅ ꯍꯩ ꯁꯛꯇꯥ ꯊꯤ ꯐꯨꯕꯅ ꯑꯩꯅ ꯐꯨꯔꯒ ꯃꯥꯅ ꯐꯨꯕꯒ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯩ ꯁꯛꯇꯥ ꯊꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯂꯥꯎꯅꯔꯛꯄꯗ ꯑꯍꯜ ꯑꯃ ꯊꯣꯛꯂꯛꯂꯒ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯉꯥꯡ ꯃꯆꯥ ꯐꯨꯅꯕꯗꯧꯅ ꯅꯈꯣꯏ ꯑꯅꯤꯒꯤꯁꯤꯕꯨ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ ꯅꯀꯣꯛꯇꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝꯕ ꯂꯩꯔꯤꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯐꯨꯅꯗꯅ ꯀꯅꯥ ꯂꯥꯛꯂꯒ ꯐꯨꯅꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯍꯦꯔ ꯈꯨꯔꯥꯏꯕꯨꯡꯉꯣ ꯑꯩ ꯍꯥꯏꯖꯒꯦ ꯇꯥꯕꯤꯌꯨ ꯃꯥꯅ ꯍꯧꯖꯤꯛ ꯎꯒꯅꯤ ꯍꯥꯏꯗꯨꯅ ꯈꯤꯡꯂꯤꯕ ꯂꯧ ꯑꯗꯣ ꯑꯩꯒꯤ ꯂꯧꯅꯤ ꯑꯩꯅ ꯂꯩꯍꯧꯔꯤꯕ ꯑꯗꯨꯒꯤ ꯂꯧꯗꯨ ꯑꯩꯅ ꯃꯨꯟꯈꯤꯕꯗꯒꯤ ꯃꯥꯅ ꯁꯥꯎꯗꯨꯅ ꯃꯥꯅ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯏꯌꯨꯝꯗꯒ ꯕꯨꯠ ꯄꯦꯠꯀ ꯊꯥꯖꯤꯜꯂꯛꯇꯗꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯒ ꯁꯣꯜꯂꯗꯅ ꯇꯧꯔꯝꯂꯤꯕꯅꯤꯗꯅ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯐꯨꯔꯨꯔꯤꯕꯅꯤ ꯑꯗꯨꯒꯤ ꯂꯝꯄꯥꯛꯇ ꯐꯨꯅꯁꯤ ꯍꯥꯏꯗꯨꯅ ꯐꯨꯅꯔꯝꯂꯤꯕꯁꯤꯅꯤ ꯑꯩꯗꯤ ꯃꯍꯧꯁꯥꯅ ꯃꯤꯅ ꯂꯥꯛꯆꯕ ꯀꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯊꯥꯅꯣꯏꯁꯦ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯧꯗꯨ ꯄꯤꯗ꯭ꯔꯤ ꯐꯥꯎꯕꯗ ꯑꯩꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯅꯣꯏꯅ ꯑꯃꯨꯛ ꯍꯩ ꯊꯤ ꯌꯨꯝ ꯃꯃꯩ ꯑꯇꯠꯄ ꯃꯥꯟꯕꯣ ꯅꯪꯉꯣꯟꯗꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕ ꯎꯁꯤꯠꯇꯣꯔꯤꯕ ꯂꯧꯗꯣ ꯑꯩꯅꯁꯨ ꯂꯧꯍꯧꯔꯤꯕ ꯑꯩꯒꯤ ꯆꯦ ꯆꯥꯡ ꯄꯨꯝꯅꯃꯛ ꯁꯨꯅꯕ ꯂꯩꯔꯤꯕꯅꯤ ꯅꯪꯒꯨꯝꯕꯅ ꯍꯦꯛꯇꯃꯛ ꯃꯨꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯁꯛꯇꯥ ꯑꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯤ ꯑꯃꯅꯤ ꯀꯥꯏꯗꯅ ꯈꯠꯅꯕꯁꯨ ꯍꯧꯔꯤꯅꯦ ꯄꯨꯡ ꯃꯥꯟꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯌꯥꯔꯦ ꯅꯕꯥꯅꯤ ꯋꯥꯐꯝꯗ ꯇꯣꯛꯑꯣ ꯅꯕꯥꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯟꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯨꯝꯂꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤ ꯁꯣꯛꯂꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯟꯅꯕ ꯅꯩꯅꯕ ꯄꯥꯝꯂꯒꯗꯤ ꯀꯣꯔꯠꯇ ꯆꯦ ꯊꯥꯔꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯎꯀꯤꯜ ꯑꯃꯃꯝ ꯄꯨꯊꯣꯛꯅꯔꯒ ꯃꯗꯨꯕꯨ ꯀꯦꯁ ꯑꯣꯏꯅ ꯊꯦꯡꯅꯕ ꯌꯥꯒꯅꯤ ꯑꯗꯨ ꯅꯠꯇꯗꯅ ꯈꯨꯜ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯈꯟꯅ ꯆꯩꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯂꯧꯕꯨꯛꯇ ꯍꯤꯡꯅ ꯐꯨꯝꯒꯗꯕꯅꯤ ꯈꯪꯉꯨ ꯃꯌꯥꯝ ꯍꯟꯅꯔꯁꯤ ꯑꯉꯥꯡ ꯈꯟꯅꯕꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯤ ꯃꯇꯝꯗꯨꯗ ꯑꯍꯜ ꯈꯔꯅꯁꯨ ꯀꯣꯔꯠꯇ ꯑꯣꯏꯅ ꯊꯦꯡꯅꯧ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯊꯥꯅꯣꯏꯗ ꯍꯩ ꯀꯣꯔꯠꯇ ꯑꯣꯏꯅ ꯊꯦꯡꯅꯁꯤ ꯅꯪ ꯅꯨꯡꯉꯥꯏꯔꯤꯗꯅ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯍꯩ ꯒꯙꯥ ꯀꯣꯔꯠꯇ ꯑꯣꯏꯅ ꯊꯦꯡꯅꯔꯕꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯪꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪ ꯑꯩꯅ ꯂꯧꯔꯤꯕ ꯂꯧꯗꯣ ꯑꯗꯨ ꯌꯣꯟꯊꯣꯛꯅꯕ ꯐꯥꯎꯕꯗ ꯀꯦꯁ ꯂꯦꯞꯅꯕꯇ ꯂꯣꯏꯒꯗꯕ ꯅꯠꯇꯦ ꯀꯔꯤ ꯀꯥꯟꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯅꯁꯨ ꯑꯩ ꯉꯝꯂꯒ ꯕꯨꯠ ꯊꯥꯖꯤꯟꯗꯨꯅ ꯍꯥꯠꯂꯨ ꯑꯩꯅꯁꯨ ꯉꯝꯂꯒ ꯅꯪꯕꯨ ꯕꯨꯠ ꯊꯥꯖꯤꯟꯗꯨꯅ ꯍꯥꯠꯈꯤ ꯑꯁꯤꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟꯅ ꯍꯩ ꯅꯪꯗꯤ ꯃꯥꯏꯕꯅꯤꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯉꯍꯥꯟꯁꯨ ꯂꯐꯨ ꯃꯈꯣꯡꯗ ꯕꯨꯠ ꯑꯃ ꯀꯨꯜꯂ ꯂꯩꯍꯧꯏꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯅꯣꯏꯅ ꯅꯪꯗꯤ ꯂꯐꯨ ꯃꯈꯣꯡꯒꯤ ꯋꯥꯔꯤꯗꯣ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗ ꯅꯪ ꯍꯥꯠꯀꯦ ꯂꯥꯛꯑꯝꯃꯤꯕ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯁꯣꯔꯣꯛꯇ ꯐꯟ ꯆꯣꯡꯉ ꯊꯣꯡꯒꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯕꯗꯨ ꯑꯩꯒꯤ ꯕꯨꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯅꯪ ꯑꯣꯏꯔꯦꯀꯣ ꯖꯣꯅꯣꯟꯅ ꯑꯗꯨꯗꯤ ꯂꯐꯨ ꯃꯈꯣꯡꯗ ꯂꯨꯝꯃꯒ ꯂꯩꯔꯝꯂꯤꯕꯗꯨ ꯅꯪ ꯑꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯍꯣꯏ ꯃꯥꯅꯤꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤꯗꯣ ꯍꯧꯅ ꯅꯣꯛꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥ ꯑꯃꯗꯤ ꯌꯥꯏꯁꯅꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯧꯖꯤꯛꯇ ꯐꯨꯅꯔꯝꯂꯒ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯔꯤꯁꯤꯅ ꯀꯔꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯤ ꯖꯣꯅꯣꯟ ꯅꯪ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯨꯡꯉꯥꯏꯅꯦꯕ ꯅꯪꯅ ꯈꯠꯅꯕꯁꯨ ꯍꯧꯒꯅꯤ ꯂꯧꯗꯣ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯁꯤꯅꯤ ꯌꯥꯏꯁꯅꯥ ꯆꯠꯁꯦ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯒꯅꯦ ꯌꯣꯡ ꯃꯔꯛꯅꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯏꯁꯅꯥꯒ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯑꯩꯕꯨ ꯌꯣꯡ ꯃꯥꯜꯂꯦ ꯀꯥꯏꯅ ꯁꯛꯇꯥ ꯊꯤ ꯑꯔꯥꯟꯗꯥꯟ ꯆꯥꯕ ꯂꯣꯏꯗꯕ ꯂꯥꯏꯃꯥꯟꯕꯧ ꯑꯁꯨꯝꯅ ꯖꯣꯅꯣꯟꯁꯨ ꯂꯥꯎꯗꯨꯅ ꯅꯤꯀꯥꯒ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯖꯣꯅꯣꯟ ꯉꯁꯥꯏ ꯊꯥꯅꯣꯏꯒ ꯐꯨꯅꯈꯤꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯍꯝ ꯂꯥꯎꯅ ꯆꯤꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯈꯪꯒꯅꯤꯗꯅ ꯃꯥ ꯑꯩꯅ ꯀꯔꯤꯃꯠꯇ ꯐꯤꯕꯝꯒ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯅꯈꯥꯡꯁꯤꯗ ꯀꯌꯥ ꯀꯟꯅ ꯊꯤꯜꯂꯛꯈ꯭ꯔꯕ ꯃꯥꯒꯤ ꯁꯟ ꯈꯣꯡꯅꯤꯡ ꯃꯥꯟꯕ ꯃꯈꯨꯠꯇꯨꯅ ꯈꯗꯥꯡꯁꯤꯗ ꯄꯤꯔꯛꯄꯗꯗꯤ ꯑꯩꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣꯕꯨ ꯀꯥꯎꯈ꯭ꯔꯕꯅꯤꯅꯦ ꯑꯩꯁꯨ ꯕ꯭ꯂꯥꯏꯟ ꯀꯤꯛꯇ ꯈꯨꯄꯥꯛꯁꯤꯅ ꯍꯩꯖꯤꯟꯕꯅꯤ ꯆꯨꯕꯥ ꯑꯗꯨꯗ ꯄꯥꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯁꯨ ꯅꯥꯍꯤꯒꯁꯨ ꯇꯥꯔꯤꯌꯦ
ꯈꯪꯒꯅꯤ ꯑꯩ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯠꯄꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯃꯨꯒꯅꯤ ꯄꯩꯁꯥꯁꯨ ꯄꯨꯒꯅꯤ ꯊꯥꯅꯣꯏ ꯍꯥꯏꯕꯁꯤ ꯐꯩꯖꯩ ꯆꯠꯂꯒ ꯁꯤꯍꯜꯂꯨ ꯍꯥꯏꯔꯨꯒꯗꯧꯔꯤꯕꯅꯤ ꯑꯦꯔꯥ ꯑꯁꯣꯝꯗ ꯖꯣꯅꯣꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯅꯤꯀꯥꯅ ꯍꯤꯒꯥꯏ ꯌꯩꯅꯅꯕꯒꯤ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯥꯕꯗ ꯂꯨꯞꯄꯨꯔꯕ ꯂꯨꯝꯐꯨ ꯂꯨꯝꯐꯨ ꯁꯥꯕ ꯐꯤꯕꯨꯜ ꯑꯗꯣ ꯖꯣꯅꯣꯟꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯇꯛ ꯊꯝꯃꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯩ ꯃꯍꯥꯆꯟꯗ ꯅꯪꯕꯨ ꯅꯥꯏꯅꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯤ ꯅꯤꯀꯥꯅ ꯍꯩꯃꯥ ꯅꯥꯅꯅꯕꯅꯤ ꯇꯧꯔꯤꯁꯤ ꯃꯤ ꯐꯨꯅꯕꯗꯗꯤ ꯅꯥꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯤꯠ ꯀꯤꯠ ꯅꯝꯁꯤꯜꯂꯛꯏ ꯖꯣꯅꯣꯟ ꯃꯈ꯭ꯌꯥꯒꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯑꯒ ꯄꯨꯝꯅꯃꯛꯁꯤ ꯊꯥꯅꯣꯏꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯊꯥꯔꯣꯏ ꯃꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯖꯣꯅꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯀꯥ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯅꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯅꯤꯀꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯪꯒꯤꯗꯨꯕꯨ ꯑꯩꯅ ꯁꯣꯝꯗ ꯊꯋꯥꯏ ꯆꯥꯛꯇꯅ ꯂꯥꯎꯔꯒ ꯅꯪꯅ ꯍꯔꯥꯎꯗꯨꯅ ꯅꯣꯛꯂꯤꯕꯅꯤꯅꯦ ꯅꯣꯛꯂꯤꯕꯅꯦꯕ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯅꯈꯣꯏꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯀꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯕꯥꯛꯅ ꯊꯥꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯑꯁꯥꯕ ꯐꯤꯕꯨꯜꯗꯣ ꯖꯣꯅꯣꯟꯒꯤ ꯃꯈꯖꯥꯏꯗ ꯀꯤꯠ ꯅꯝꯈꯤꯕꯗꯒꯤ ꯖꯣꯅꯣꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯅꯣꯏꯗꯣ ꯃꯍꯥꯛꯁꯨ ꯑꯗꯨꯃꯉꯥꯏ ꯖꯣꯅꯣꯟꯅ ꯇꯧꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯁꯨ ꯍꯤꯒꯥꯏ ꯌꯩꯔꯤꯕꯅꯤ ꯊꯥꯅꯣꯏꯅ ꯍꯥꯏꯔꯤ ꯈꯪꯒꯅꯤꯗꯅ ꯃꯥꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯀꯔꯤꯃꯠꯇ ꯃꯍꯩ ꯍꯩꯗꯕ ꯃꯃꯣꯂꯤ ꯃꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯝꯕ ꯃꯥ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯐꯥꯎꯒꯁꯨ ꯁꯥꯔꯝꯕ ꯑꯩꯅ ꯗꯥꯏꯗꯒꯤ ꯀꯥꯎꯊꯕꯗꯨ ꯃꯥ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅꯦ ꯃꯥ ꯊꯃꯣꯏ ꯑꯃꯗ ꯄꯥꯟꯕꯅꯤꯅ ꯁꯥꯎꯅꯤꯡꯕꯔ ꯀꯔꯤꯅꯣ ꯂꯝꯄꯥꯛꯇ ꯐꯨꯅꯔꯁꯤ ꯀꯥꯏꯅ ꯄꯨꯊꯣꯛꯂꯒ ꯑꯩꯅ ꯑꯣꯏꯅ ꯐꯨꯕꯤꯈꯤꯕꯗꯨ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯕꯤꯗꯦꯅꯦ ꯑꯁꯣꯝꯅ ꯃꯨꯔꯨ ꯃꯨꯔꯨ ꯁꯣꯜꯂꯤꯉꯩ ꯌꯥꯏꯁꯅꯥꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯞꯂꯕ ꯐꯤꯕꯨꯜꯗꯣ ꯊꯥꯅꯣꯏꯒꯤ ꯃꯈꯖꯥꯏꯗ ꯀꯤꯠ ꯅꯝꯃꯛꯏ ꯍꯧꯖꯤꯛꯇ ꯃꯣꯃꯣ ꯅꯣꯛꯂꯝꯕ ꯃꯥꯅ ꯉꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯝꯕ ꯊꯥꯅꯣꯏꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯌꯥꯏꯁꯅꯥꯗ ꯈꯪꯌꯦꯡ ꯌꯦꯡꯉꯒ ꯍꯥꯠꯂꯒꯦ ꯍꯥꯏꯔ ꯅꯪ ꯍꯥꯏꯗꯨꯅ ꯑꯣꯟꯁꯤꯜꯂꯛꯏ ꯌꯥꯏꯁꯅꯥꯅ ꯀꯔꯤꯅꯣ ꯍꯤꯒꯥꯏ ꯌꯩꯕꯕꯨ ꯀꯩꯗꯧꯔꯒꯦ ꯁꯤꯅꯕ ꯑꯣꯏꯔꯕꯗꯤꯅꯦ ꯍꯤꯒꯥꯏꯒ ꯑꯝꯇ ꯌꯩꯔꯔꯣꯏ ꯉꯁꯥꯏꯅ ꯀꯩꯅꯣꯝ ꯇꯧꯔꯒꯅꯦ ꯊꯣꯛꯑꯕꯅꯤ ꯅꯪꯒꯤꯁꯤꯗꯤ ꯑꯩꯒꯁꯤ ꯌꯥꯝꯅ ꯁꯤꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯅꯠꯇꯦꯅꯦ ꯅꯄꯥꯡꯒꯜꯗꯨ ꯈꯔ ꯁꯣꯜꯂꯦ ꯈꯜꯂꯕꯗꯤ ꯀꯩꯗꯧꯕꯒꯤꯅꯣꯕ ꯃꯤꯅꯣ ꯈꯟꯅꯕ ꯍꯧꯔꯤꯕꯗꯣ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯖꯣꯅꯣꯟ ꯍꯥꯏꯕ ꯄꯨꯡ ꯃꯀꯛ ꯃꯥꯟꯕꯗꯨꯕꯨ ꯅꯪꯅ ꯀꯤꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯅꯦꯕ ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯂꯤꯉꯩꯗ ꯀꯗꯥꯏꯗꯒꯤꯅꯣ ꯀꯣꯛꯈꯤꯗ ꯌꯣꯄꯤꯕꯨ ꯊꯥꯖꯤꯜꯂꯛꯄꯣ ꯄꯨꯟꯕꯨ ꯄꯨꯟꯁꯤꯜꯂꯛꯄꯣ ꯇꯧꯔꯛꯄꯗꯨꯗ ꯋꯥꯃꯟꯈꯤꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯌꯦꯡꯕꯤꯈꯤꯕꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡꯗꯤ ꯃꯥ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯃꯇꯝꯁꯤꯕꯨ ꯊꯦꯡꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯑꯁ ꯌꯥꯔꯦꯁꯦ ꯄꯣꯊꯥꯕꯤꯔꯣ ꯀꯩ ꯀꯥꯟꯗꯕꯗ ꯀꯩ ꯀꯥꯟꯗꯕꯗ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯏꯊꯟꯗꯒꯤꯔꯣ ꯅꯣꯏꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯇꯧ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯇꯧꯕ ꯊꯕꯛꯇꯅ ꯁꯤꯡꯊꯥꯅꯗꯕ ꯇꯧꯒꯅꯨ ꯀꯥꯅ ꯋꯥꯔꯠꯇꯦ ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯅ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯊꯥꯅꯣꯏꯗꯣ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯟꯕꯗꯕ ꯉꯥꯏꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯘꯔꯤꯁꯤꯕꯨ ꯌꯥꯗ꯭ꯔꯕ ꯖꯥꯠꯂ ꯘꯔꯤ ꯌꯥꯔꯝꯃꯔꯣꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯘꯔꯤ ꯌꯥꯗꯕ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕꯒꯤꯁꯨ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯉꯜꯂꯤꯕꯅꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ ꯃꯌꯥꯝꯁꯨ ꯇꯨꯝꯅꯗ꯭ꯔꯤꯕ ꯋꯥ ꯑꯣꯏꯔꯦ ꯐꯩ ꯇꯧꯁꯅꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯃꯥꯒꯤ ꯖꯣꯂꯣꯟ ꯍꯥꯏꯕ꯭ꯔꯥ ꯃꯗꯨ ꯖꯣꯃꯨꯗꯨ ꯑꯃꯨꯛꯇꯪ ꯅꯩꯒꯦ ꯈꯪꯒꯅꯤꯗ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯥ ꯁꯣꯔ ꯁꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯁꯣꯔ ꯁꯠꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯀꯔꯤꯅꯣ ꯁꯣꯔ ꯁꯠꯄ ꯍꯥꯏꯕꯕꯨ ꯁꯣꯔꯁꯤꯕꯨ ꯍꯦꯛꯇ ꯁꯠꯄ ꯌꯥꯕ꯭ꯔꯕ ꯅꯨꯡꯁꯤꯠꯄꯨ ꯄꯥꯏꯕ ꯌꯥꯕꯒꯤ ꯇꯥꯏꯞꯇ ꯅꯪ ꯈꯪꯄꯣꯟꯇꯦꯅꯦ ꯁꯣꯔ ꯁꯠꯄ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯂꯧꯕ ꯍꯥꯠꯄ ꯍꯥꯏꯕꯅꯤꯅꯦ ꯃꯥꯏꯕꯒꯤ ꯂꯣꯟꯗꯥꯗ ꯁꯣꯔ ꯁꯠꯄ ꯍꯥꯏꯗꯨꯅ ꯈꯪꯅꯩ ꯀꯩ ꯀꯥꯟꯗꯕꯗ ꯆꯒꯠ ꯆꯥꯗꯣꯛꯁꯦ ꯇꯨꯝꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯁꯅꯥꯅ ꯐꯪꯗꯨꯝ ꯐꯔꯦ ꯇꯨꯝꯈ꯭ꯔꯕꯗꯤ ꯋꯥꯏꯗꯨꯝ ꯁꯪꯅꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯃꯍꯥꯛꯁꯨ ꯂꯩꯔꯤ ꯊꯥꯔꯣꯏꯗꯤ ꯇꯨꯝꯊꯔꯨꯗꯤ ꯍꯥꯏꯌꯨꯅꯨ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯁꯤꯡꯂꯤ ꯑꯁꯣꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯊꯥꯅꯣꯏꯗꯣ ꯇꯞꯅ ꯉꯝꯗ ꯍꯧꯒꯠꯂꯛꯏ
ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯦꯛ ꯂꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯕ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯑꯃꯨꯛ ꯂꯧꯊꯣꯔꯛꯂꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯩ ꯅꯪꯅ ꯃꯥꯒꯤ ꯖꯣꯅꯣꯟ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯛꯅꯒꯗꯕꯅꯤ ꯍꯥꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯒꯗꯧꯔꯤꯕꯅꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯋꯥ ꯇꯥꯗꯅ ꯅꯪꯅ ꯖꯣꯅꯣꯟꯗꯣ ꯍꯥꯠꯂꯨꯒꯗꯕꯅꯤ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯗꯣꯔꯛꯄꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯌꯨꯝ ꯃꯔꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯑꯁꯨꯝ ꯆꯣꯡꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯂꯒ ꯊꯥꯅꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯐꯟ ꯆꯣꯡꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯖꯣꯅꯣꯟꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯖꯣꯅꯣꯟꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯑꯗꯣ ꯎꯔꯨ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯡꯒꯣꯜꯗ ꯐꯟ ꯆꯣꯡꯈꯠꯂꯛꯂꯤ ꯑꯗꯨꯒ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯅꯞꯇꯨꯅ ꯀꯥꯈꯠꯂꯛꯂꯤ ꯎꯈꯣꯛꯇꯦꯟꯒꯤ ꯐꯩꯔꯦꯟ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯔꯛꯂꯒ ꯁꯥꯏꯖꯤꯟꯗ ꯂꯤꯠꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯁꯥꯏꯖꯤꯟꯗꯒꯤ ꯂꯤꯠꯁꯤꯜꯂꯛꯄꯗ ꯖꯣꯅꯣꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯖꯣꯅꯣꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯣꯡꯊꯔꯛꯄꯗ ꯀꯥꯡꯈꯜꯗ ꯄꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯑꯁ ꯀꯥꯡꯈꯜꯗ ꯑꯃꯨꯛ ꯄꯜꯂꯤꯅ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏ ꯖꯣꯅꯣꯟ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯖꯣꯅꯣꯟ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯀꯥꯡꯈꯜꯗ ꯅꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯖꯣꯅꯣꯟꯅ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯐꯗꯤꯕꯤꯅꯣ ꯁꯤꯗꯤ ꯍꯩ ꯅꯤꯀꯥ ꯀꯩꯅꯣ ꯏꯁꯥꯒꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯥꯏꯒ ꯆꯪꯉꯕ꯭ꯔꯕ ꯅꯪꯕꯣ ꯌꯦꯡꯉꯨꯅꯦꯁꯦ ꯃꯁꯤꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯅꯞꯂꯒ ꯀꯥꯡꯈꯜꯗ ꯂꯩꯔꯤꯕꯁꯤ ꯅꯪꯕꯨ ꯎꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗꯤ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯑꯣꯏꯔꯝꯒꯅꯤꯌꯦ ꯀꯔꯤ ꯂꯥꯏ ꯐꯗꯤꯕꯤꯗ ꯄꯣꯠꯁꯦꯝ ꯀꯝꯗꯧꯅ ꯃꯥꯗꯤ ꯀꯥꯡꯈꯜ ꯃꯊꯛ ꯑꯁꯤꯗ ꯀꯨꯝꯊꯔꯣ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯃꯥꯏꯁꯤꯗ ꯈꯖꯤꯛꯇꯪ ꯊꯦꯡꯕꯐꯥꯎ ꯍꯦꯟꯅ ꯅꯥꯏꯌꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯖꯣꯅꯣꯟꯗꯣ ꯐꯃꯨꯡꯗꯒꯤ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯂꯒ ꯀꯨꯝꯊꯔꯛꯂꯤ ꯅꯤꯀꯥꯁꯨ ꯀꯨꯝꯊꯔꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯀꯨꯝꯕꯗꯤ ꯀꯨꯝꯊꯔꯛꯇ꯭ꯔꯤ ꯖꯣꯅꯣꯟꯅ ꯍꯥꯟꯅ ꯂꯦꯞꯂꯒ ꯀꯥꯡꯈꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯁꯤꯗꯤ ꯀꯅꯥꯅ ꯂꯪꯊꯔꯛꯂꯤꯕ ꯖꯥꯠꯅꯣ ꯁꯤꯡꯒꯣꯡ ꯑꯍꯣꯕꯗꯒꯤ ꯁꯥꯏꯖꯤꯟ ꯑꯍꯣꯕꯗꯒꯤ ꯂꯪꯊꯔꯛꯄꯅꯤ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯐꯟ ꯂꯥꯎꯅ ꯖꯣꯅꯣꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯣꯡꯊꯜꯂꯛꯂꯒ ꯃꯃꯥꯏꯗ ꯅꯞꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯑꯣꯏꯃ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯂꯥꯏ ꯐꯗꯤꯕꯤꯅ ꯑꯩꯒꯤ ꯃꯥꯏꯗ ꯅꯞꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯃꯇꯝ ꯑꯗꯨ ꯅꯤꯀꯥꯅ ꯐꯟ ꯆꯣꯡꯊꯔꯛꯂꯒ ꯃꯍꯥꯛꯁꯨ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯖꯣꯅꯣꯟꯅ ꯃꯁꯥ ꯃꯇꯣꯝꯇ ꯐꯔꯪ ꯆꯣꯡꯕꯗꯨꯗ ꯅꯤꯀꯥ ꯃꯅꯥꯛ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯀꯥ ꯃꯍꯥꯛ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯆꯦꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯄꯔꯞ ꯆꯦꯟꯈ꯭ꯔꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯕꯥꯔꯇꯤꯜꯗꯒꯤ ꯏꯁꯤꯡ ꯈꯔ ꯀꯜꯂꯒ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯖꯣꯅꯣꯟꯒꯤ ꯃꯁꯥꯗ ꯖꯣꯔ ꯍꯩꯊꯔꯤ ꯃꯇꯝ ꯑꯃꯗ ꯖꯣꯅꯣꯟꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯅꯤꯀꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥꯅ ꯀꯩꯗꯧꯔꯒꯦ ꯈꯔ ꯐꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟꯅ ꯂꯥꯏ ꯐꯗꯤꯕꯤꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯪꯕꯨ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯀꯗꯥꯏꯗꯒꯤ ꯎꯍꯧꯗꯣꯏꯅꯣ ꯑꯩꯗꯤ ꯆꯥꯛꯁꯪꯗ ꯏꯁꯤꯡ ꯂꯧꯕ ꯆꯠꯂꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯂꯤꯕꯁꯤꯅ ꯀꯔꯤ ꯑꯥꯊ꯭ꯔ ꯉꯥꯎꯔꯤ ꯐꯩ ꯇꯧꯔꯛꯄꯗꯨꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯗꯤ ꯐꯒꯗ꯭ꯔꯥꯅ ꯑꯩ ꯍꯧꯖꯤꯛꯀꯤꯗꯨ ꯉꯥꯎꯔꯤ ꯐꯩ ꯇꯧꯕ ꯃꯥꯟꯕ꯭ꯔꯥ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯅꯪꯁꯤ ꯉꯥꯎꯔꯤ ꯐꯩ ꯇꯧꯕꯒꯤ ꯅꯨꯄꯤ ꯇꯥꯔꯦꯅꯦ ꯅꯨꯄꯤ ꯇꯥꯔꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯣꯅꯣꯟꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯁꯥꯎꯒꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯂꯥꯏ ꯐꯗꯤꯕꯤꯅ ꯃꯥꯏꯗ ꯅꯞꯄꯨꯕꯗꯒꯤ ꯃꯤꯁꯤ ꯃꯤꯍꯨꯟ ꯆꯣꯏꯔ ꯃꯥꯜꯂꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟꯅ ꯑꯩꯗꯤ ꯃꯤꯍꯨꯟ ꯆꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯤꯀꯥꯕꯨ ꯐꯨꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯀꯥꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤ ꯖꯣꯅꯣꯟ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯒꯗꯕꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯀꯔꯤꯅꯣꯃꯗꯤ ꯏꯁꯥꯗ ꯇꯧꯔꯛꯂꯅꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯕ ꯍꯧꯔꯛꯂꯤ
ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯅꯤꯀꯥꯗ ꯇꯧꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯀꯥ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯩꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯃꯊꯣꯡ ꯂꯥꯏ ꯃꯆꯥꯗꯦꯗꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯤꯉꯩ ꯃꯤꯑꯣꯏꯁꯤꯡꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯖꯣꯅꯣꯟ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯗ ꯍꯣꯏ ꯅꯪ ꯁꯤ ꯀꯩꯅꯣꯝꯃ ꯇꯧꯍꯧꯔꯦꯗꯅ ꯅꯤꯀꯥꯅ ꯇꯝꯃꯤ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯕꯣ ꯑꯩꯕꯣ ꯀꯩꯁꯨ ꯇꯧꯗꯦꯅ ꯅꯤꯀꯥꯁꯤ ꯀꯣꯛ ꯕꯦꯔꯥ ꯈꯔ ꯂꯩꯔꯕꯅꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯩꯅꯣꯝꯃ ꯇꯧꯕ ꯑꯣꯏꯅ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯍꯌꯦꯡꯃꯛ ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯂꯥꯌꯦꯡ ꯊꯣꯛꯂꯨꯔꯒꯦ ꯃꯇꯝ ꯑꯃꯗ ꯅꯤꯀꯥꯅ ꯀꯔꯤꯌꯦ ꯍꯧꯖꯤꯛꯀ ꯅꯪꯕꯨ ꯅꯌꯥꯗ ꯂꯥꯏꯙꯤꯕꯤ ꯆꯪꯉꯦ ꯅꯞꯄꯦꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯕꯗꯥꯏꯅꯦ ꯅꯪꯕꯣ ꯑꯩꯒꯤ ꯃꯥꯏꯗ ꯂꯥꯏ ꯐꯗꯤꯕꯤ ꯅꯞꯈꯤꯕ ꯑꯁꯣꯝꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯄꯜꯂꯨꯕꯗꯒꯤꯗꯤ ꯖꯣꯅꯣꯟꯗꯣ ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯛꯂꯦ ꯑꯗꯨꯒ ꯃꯁꯥꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯗꯤ ꯍꯥꯒꯠꯆꯕꯒꯤ ꯃꯑꯣꯡꯗ ꯄꯪꯈꯣꯠꯇ ꯈꯣꯠꯂꯤ ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯆꯞ ꯆꯨꯡꯈꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯍꯥꯠꯂꯒꯦ ꯉꯁꯤ ꯍꯦꯛꯇ ꯍꯥꯠꯂꯒꯦ ꯃꯤ ꯎꯁꯤꯠꯇꯕ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯌꯥꯝꯁꯨ ꯖꯣꯅꯣꯟꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯄꯥꯈꯠꯂꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯕ ꯌꯥꯔꯔꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥ ꯑꯃꯥꯏꯕ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯤꯑꯣꯏ ꯑꯃꯅ ꯊꯥꯅꯣꯏꯗꯨ ꯃꯥꯏꯕꯅꯤ ꯃꯥ ꯀꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯅ ꯀꯗꯥꯏꯗꯒꯤ ꯊꯥꯅꯣꯏ ꯍꯥꯏꯕꯗꯨꯗꯤ ꯖꯣꯅꯣꯟꯒꯤ ꯌꯥꯝꯅ ꯌꯦꯛꯅꯈ꯭ꯔꯕ ꯃꯤꯅꯤ ꯃꯥ ꯀꯧꯕꯗꯤ ꯌꯥꯔꯔꯣꯏ ꯑꯇꯣꯞꯄ ꯃꯥꯏꯕ ꯀꯧꯁꯤ ꯍꯥꯏꯅꯔꯤꯉꯩ ꯖꯣꯅꯣꯟꯗꯣ ꯃꯁꯥꯗꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯖꯣꯅꯣꯟꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯑꯁꯨꯝ ꯁꯣꯜꯂꯝꯂꯒ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯄꯪꯊꯣꯛꯅ ꯊꯣꯝꯖꯤꯟꯖꯔꯛꯏ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨꯅ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯗꯣꯡ ꯌꯩꯁꯤꯟꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯣꯅꯣꯟꯕꯨ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯦ ꯑꯗꯨꯒ ꯃꯥꯏꯕ ꯑꯃ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯖꯣꯅꯣꯟ ꯍꯧꯅ ꯅꯣꯛꯂꯒ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯅ ꯅꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥ ꯆꯪꯁꯤꯜꯂꯛꯂꯒ ꯖꯣꯅꯣꯟꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯊꯥꯈꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯤꯀꯥꯗ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯑꯃꯥꯏꯕ ꯀꯧꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯤ ꯐꯪꯂꯛꯇ꯭ꯔꯤ ꯑꯃꯥꯏꯕꯗꯣ ꯃꯍꯥꯛ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯈꯤ ꯍꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯈꯔꯗꯗꯤ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤꯕ ꯌꯥꯎ ꯑꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯌꯥꯎ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟ ꯍꯧꯅ ꯅꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯖꯣꯅꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯀꯥ ꯌꯥꯝꯅ ꯍꯧꯅ ꯀꯞꯂꯒ ꯅꯪꯅ ꯉꯝꯂꯕꯗꯤ ꯄꯨꯅꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯁꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯦ ꯅꯣꯡ ꯇꯞꯅ ꯉꯥꯟꯊꯣꯔꯛꯄꯗꯒꯤꯗꯤ ꯖꯣꯅꯣꯟꯗꯣ ꯃꯉꯣꯟ ꯇꯧꯔꯝꯕꯗꯣ ꯇꯞꯅ ꯐꯈ꯭ꯔꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯀꯠꯂꯛꯏ ꯃꯌꯥꯝꯅ ꯃꯥꯒꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯅꯝꯁꯤꯜꯂꯤ ꯃꯗꯨ ꯖꯣꯅꯣꯟꯅ ꯀꯩꯅꯣ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯅꯠꯇꯦꯅꯦ ꯑꯩꯁꯤꯕꯨ ꯑꯉꯥꯎꯕꯒꯨꯝꯅ ꯐꯥꯔꯤꯕꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯖꯣꯅꯣꯟ ꯅꯪꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟꯅ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥꯅ ꯅꯪꯕꯨ ꯅꯌꯥꯗ ꯂꯥꯏꯙꯤꯕꯤ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯅ ꯅꯃꯥꯏꯗ ꯂꯥꯏꯙꯤꯕꯤ ꯅꯞꯄꯦ ꯅꯌꯥꯗ ꯂꯥꯏꯙꯤ ꯆꯪꯈ꯭ꯔꯦ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯕꯗꯥꯏꯅꯦ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟ ꯅꯤꯡꯁꯤꯡꯂꯗꯨꯅ ꯆꯨꯝꯃꯤꯅꯦ ꯑꯩꯒꯤ ꯏꯁꯥꯗ ꯂꯥꯏꯐꯗꯤꯕꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯣꯅꯣꯟ ꯄꯨꯍꯧꯒꯗꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯌꯥꯝꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯑꯩꯒꯤ ꯑꯣꯖꯥ ꯑꯃ ꯂꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏ ꯃꯍꯥꯛꯅ ꯇꯧꯒꯗꯧꯕ ꯑꯌꯨꯛꯀꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯗꯣ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯉꯁꯤ ꯁꯨꯝ ꯂꯥꯛꯏ ꯃꯥꯒꯤꯁꯤ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯗ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯅꯪ ꯉꯁꯤꯗꯤ ꯏꯊꯨꯛ ꯊꯨꯛꯇꯅ ꯎꯏꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯑꯣꯖꯥ ꯑꯩꯒꯤ ꯏꯁꯥ ꯃꯅꯨꯡꯗ ꯀꯩꯅꯣꯝꯃ ꯆꯪꯈ꯭ꯔꯦ ꯉꯔꯥꯡ ꯑꯍꯤꯡꯁꯤ ꯑꯩꯒꯤ ꯌꯥꯅꯨꯡꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯆꯪꯈ꯭ꯔꯦ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯀꯥꯡꯈꯜꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯅꯞꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤ ꯑꯩꯅ ꯌꯦꯡꯂꯨꯕꯗ ꯑꯩꯒꯤ ꯃꯥꯏꯗ ꯅꯞꯄꯦ
ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯏꯁꯤꯡ ꯂꯧꯕ ꯆꯦꯡꯁꯤꯡꯗ ꯑꯩꯒꯤ ꯌꯥꯅꯨꯡꯗ ꯅꯝꯗꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯥ ꯃꯅꯨꯡꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯦꯅꯦ ꯑꯣꯖꯥ ꯀꯔꯤ ꯅꯪꯒꯤ ꯅꯁꯥ ꯃꯅꯨꯡꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯍꯣꯏ ꯑꯣꯖꯥ ꯁꯤꯕꯨ ꯀꯃꯥꯏꯅ ꯂꯧꯊꯣꯛꯀꯗꯣꯏꯅꯣ ꯑꯣꯖꯥ ꯂꯩꯔꯝꯃꯣ ꯑꯩ ꯏꯃꯨꯡꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯂꯧꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯃꯁꯤꯒꯤ ꯀꯣꯛꯆꯥꯛ ꯑꯁꯤꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯀꯥꯁꯨ ꯌꯥꯝꯅ ꯄꯜꯂꯤꯅꯦ ꯇꯧꯁꯤꯅꯨ ꯃꯥꯅ ꯇꯧꯔꯛꯄꯗꯨ ꯌꯥꯕ ꯇꯥꯕꯅꯤ ꯑꯩꯒꯤꯗꯤ ꯊꯥꯅꯣꯏ ꯍꯥꯏꯕꯁꯤ ꯃꯥꯡꯍꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯗꯣ ꯃꯈꯨꯠꯇ ꯊꯧꯔꯕ ꯊꯥꯡ ꯁꯣꯔꯤ ꯑꯃꯒ ꯍꯩ ꯑꯃꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯒ ꯊꯨꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯖꯣꯅꯣꯟꯅ ꯀꯩꯅꯣꯅꯤ ꯃꯥꯒꯤꯁꯤꯕꯨ ꯑꯩꯒꯤ ꯄꯨꯛꯁꯨ ꯍꯣꯒꯥꯏꯔꯒ ꯂꯧꯊꯣꯛꯀꯦ ꯀꯥꯏꯗꯅ ꯍꯥꯏꯔꯛꯀꯗꯣꯏꯖꯥꯠꯂꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯖꯣꯅꯣꯟꯒꯤ ꯃꯅꯥꯛꯇ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯏꯕꯨꯡꯉꯣ ꯁꯦ ꯅꯦꯅꯥ ꯇꯥꯅ ꯐꯥꯟꯁꯤꯗ ꯐꯝ ꯑꯗꯨꯒꯅꯦ ꯋꯥꯔꯤꯗꯣ ꯏꯪꯅ ꯇꯞꯅ ꯁꯥꯟꯅꯁꯤ ꯀꯩꯗꯧꯕ ꯂꯥꯏ ꯐꯗꯤꯕꯤ ꯆꯪꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯣꯒꯥꯏꯔꯒ ꯂꯧꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯅꯪꯅ ꯋꯥꯐꯝ ꯊꯣꯛꯄ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯄꯥꯏꯈꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯊꯥꯡꯗꯨꯅ ꯊꯤꯜꯂꯕꯗꯤ ꯑꯩꯗꯤ ꯁꯤꯔꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯟꯈꯣꯏꯅ ꯍꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ ꯃꯤ ꯍꯨꯟ ꯃꯇꯥꯁꯤꯅ ꯃꯤ ꯍꯥꯠꯂꯣ ꯀꯀꯥꯏꯁꯨ ꯍꯥꯏꯔꯤꯌꯦ ꯊꯥꯡꯁꯤꯗꯤ ꯑꯩꯅ ꯂꯥꯏ ꯑꯃ ꯁꯣꯟꯒꯦ ꯍꯥꯏꯗꯅ ꯂꯧꯊꯣꯔꯛꯄꯅꯤ ꯅꯪꯒꯤ ꯅꯌꯥ ꯃꯅꯨꯡꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯆꯪꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯀꯔꯤꯝ ꯇꯧꯔꯣꯏꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯍꯩ ꯂꯩ ꯈꯔ ꯆꯒꯨꯞ ꯈꯥꯏꯗꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯍꯩ ꯃꯆꯦꯠ ꯑꯃ ꯂꯧꯈꯠꯇꯨꯅ ꯁꯦ ꯏꯕꯨꯡꯉꯣ ꯃꯁꯤ ꯅꯪꯅꯅꯦ ꯀꯔꯤꯝꯇ ꯃꯄꯣꯛ ꯀꯥꯏꯍꯟꯗꯕꯤꯗ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯈꯤꯒꯗꯕꯅꯤꯀꯣ ꯌꯣꯠꯂꯨꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟꯅ ꯍꯣꯏ ꯑꯣꯖꯥ ꯑꯗꯨ ꯐꯨꯜꯂꯕꯗꯤ ꯀꯝꯗꯧꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯈꯣꯏꯅ ꯏꯍꯦ ꯐꯨꯜꯂꯒꯅ ꯁꯤꯖꯔꯦꯗꯅ ꯑꯗꯨ ꯈꯪꯅ ꯐꯨꯟꯗꯅꯕ ꯌꯣꯠꯂꯨ ꯃꯁꯤꯒꯤ ꯑꯣꯖꯥꯁꯤꯗꯤꯕꯣ ꯃꯀꯣꯛ ꯆꯥꯛꯑꯦꯁꯤ ꯆꯨꯝꯕꯖꯥꯠꯅꯤ ꯐꯨꯜꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯒ ꯐꯨꯟꯗꯅꯕ ꯌꯣꯠꯂꯣꯏ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯃꯨꯔꯨꯝ ꯁꯣꯜ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯆꯪꯈ꯭ꯔꯣꯔꯣ ꯑꯣꯖꯥ ꯑꯩ ꯌꯥꯅꯤ ꯌꯣꯠꯂꯒꯦ ꯃꯁꯤ ꯑꯁꯨꯝꯅ ꯖꯣꯅꯣꯟꯗꯣ ꯌꯥꯝꯅ ꯋꯥꯅ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯅ ꯄꯤꯔꯛꯂꯤꯕꯗꯣ ꯈꯨꯠ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯑꯣꯖꯥ ꯌꯣꯠꯈ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯃꯈꯥ ꯌꯣꯠꯄꯨ ꯌꯣꯠꯈ꯭ꯔꯕꯗꯤ ꯌꯥꯔꯦꯗ ꯂꯩꯌꯨ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯟꯈꯣꯏꯅ ꯄꯣꯔꯛꯄ ꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯎꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯨꯛ ꯇꯤꯡꯗꯨꯅ ꯀꯔꯤꯅꯣ ꯃꯃꯤꯠꯇ ꯎꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯣꯜꯂꯤ ꯑꯗꯨꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯣꯅꯣꯟꯒꯤ ꯃꯃꯥꯏꯗ ꯐꯨꯔꯨꯞ ꯂꯥꯎꯅ ꯀꯥꯝꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟ ꯈꯪꯁꯥꯎꯗꯨꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯑꯩꯒꯤ ꯃꯥꯏꯁꯤꯕꯨ ꯂꯨꯈꯥꯛ ꯀꯨꯝ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ ꯆꯤꯟ ꯇꯤꯡꯂꯒ ꯑꯣꯠꯁꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯁꯥꯎꯔꯛꯄꯗ ꯆꯥꯟꯈꯣꯏꯅ ꯂꯥꯡꯒꯅꯨ ꯇꯥꯏꯡꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯖꯣꯅꯣꯟꯒꯤ ꯊꯥꯖꯤꯟ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯀꯟꯅ ꯊꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯗꯣ ꯁꯣꯔꯒ ꯐꯨꯟꯒꯠꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯈꯥꯡꯂꯤꯕꯅꯤ ꯖꯣꯅꯣꯟꯅ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤ ꯃꯀꯣꯛ ꯆꯥꯛꯑꯦ ꯆꯨꯝꯕꯖꯥꯠꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯑꯣꯅꯤꯡꯕ ꯑꯃꯗꯤ ꯃꯕꯨꯛ ꯂꯦꯡꯈꯠꯄ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯃꯔꯩ ꯇꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯔꯥꯡ ꯌꯣꯠꯁꯤꯟꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯃꯌꯥꯔꯣꯝꯗ ꯇꯞꯅ ꯁꯨꯝ ꯊꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯖꯣꯅꯣꯟ ꯈꯥꯡꯕ ꯉꯝꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯈꯣꯏꯅ ꯈꯥꯡꯉꯨ ꯏꯕꯨꯡꯉꯣ ꯊꯥꯖꯤꯟꯖꯔꯛꯂꯦ ꯊꯕꯥꯛ ꯌꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯖꯣꯅꯣꯟꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯣꯅꯣꯟꯒꯤ ꯃꯈꯅꯥꯎꯗꯒꯤ ꯉꯔꯥꯡ ꯃꯥꯅ ꯌꯣꯠꯁꯤꯟꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯇꯞꯅ ꯑꯣꯊꯣꯔꯛꯂꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯆꯥꯟꯈꯣꯏꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤꯅ ꯅꯕꯨꯛ ꯃꯅꯨꯡꯗ ꯂꯩꯔꯒ ꯋꯥꯈꯥꯏꯔꯛꯀꯗꯕ ꯃꯌꯥꯝꯗꯨ ꯏꯃꯩ ꯄꯦꯝ ꯅꯠꯇꯦꯅꯦ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯑꯌꯨꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ ꯑꯁꯤꯅꯤꯅꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯗꯤ ꯈꯨꯗꯛꯇ ꯁꯤꯕ ꯌꯥꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕꯁꯤꯕꯨ ꯇꯟꯗꯦꯅꯦ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯁꯤꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯗꯧꯅ ꯁꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯖꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯆꯥꯕꯁꯨ ꯐꯪꯉꯔꯣই ꯊꯛꯄꯁꯨ ꯐꯪꯉꯔꯣই ꯃꯤ ꯈꯟꯅꯕꯁꯨ ꯐꯪꯉꯔꯣꯏꯗꯕꯅꯤ ꯑꯣꯖꯥ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕ ꯅꯪꯉꯣꯟꯗ ꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯃꯤ ꯑꯁꯤꯗ ꯅꯍꯥꯛ ꯂꯃꯟ ꯈꯨꯝꯅꯤꯡꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅꯅꯦ ꯂꯩꯁꯦ ꯃꯔꯦꯡ ꯆꯠꯂꯕꯅꯤ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯖꯣꯅꯣꯟ
ꯂꯃꯟ ꯈꯨꯅꯤꯡꯕꯅ ꯈꯨꯠꯁꯤ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯇꯥꯅꯩ ꯂꯩꯁꯤ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤꯕꯗꯨꯗꯤ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯃꯥꯒꯤ ꯊꯥꯅꯣꯏ ꯍꯥꯏꯕꯗꯨ ꯍꯦꯛ ꯁꯤꯕꯗ ꯑꯩꯅ ꯂꯥꯎꯒꯗꯧꯔꯤꯕꯅꯤ ꯃꯕꯨꯛ ꯐꯠꯇꯕ ꯊꯥꯅꯣꯏ ꯁꯤꯔꯦ ꯂꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯂꯥꯎꯅꯤꯡꯕꯅ ꯂꯩꯁꯤ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯣ ꯖꯥꯖꯥꯠꯅꯤ ꯖꯥꯖꯥꯠꯅꯤ ꯐꯔꯦ ꯐꯔꯦ ꯅꯪꯅꯕꯨ ꯂꯃꯟ ꯈꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯕꯗꯤ 500 ꯆꯠꯄꯤꯗꯣ ꯁꯦ 10 ꯁꯤꯗ ꯊꯥꯗꯔꯛꯎꯁꯦ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯇꯧꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯣꯅꯣꯟꯅ ꯆꯥꯟꯈꯣꯏꯒꯤ ꯃꯈꯨꯠꯇ 500 ꯆꯠꯄꯤꯗꯣ 10 ꯍꯥꯏꯕꯗꯤ 10,000 ꯊꯥꯗꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯟꯈꯣꯏꯅ ꯌꯥꯔꯦ ꯌꯥꯔꯦ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯁꯨꯝꯗꯧꯔꯣ ꯅꯪꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯂꯣ ꯊꯥꯅꯣꯏꯗꯣ ꯁꯣꯔ ꯁꯠꯂꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯊꯥꯅꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯅꯍꯥꯛꯁꯤ ꯊꯥꯅꯣꯏꯗꯣ ꯃꯄꯥꯟꯗꯒ ꯆꯦꯟꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯩꯒꯨꯝꯕ ꯆꯦꯟꯊꯣꯔꯛꯂꯕꯗꯤ ꯁꯦ ꯃꯁꯤꯒꯤ ꯅꯨꯡ ꯑꯃꯨꯕꯁꯤꯅ ꯃꯉꯣꯟꯗ ꯊꯣꯝꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯄꯥꯜꯍꯧꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯊꯥꯅꯣꯏꯗ ꯄꯥꯜꯂꯣ ꯍꯩ ꯍꯥꯏꯔꯒ ꯊꯣꯝꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯆꯦꯟꯊꯣꯔꯛꯇ꯭ꯔꯕꯗꯤ ꯀꯩꯁꯨ ꯊꯣꯝꯃꯨꯔꯅꯨ ꯌꯥꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯥꯅꯣꯏꯗꯨ ꯁꯤꯔꯦ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯒ ꯅꯪ ꯀꯣꯡꯀꯨꯠꯇꯔ ꯀꯣꯡꯂꯥꯡꯗꯔ ꯅꯥꯛꯀ ꯂꯩꯔꯝꯕ ꯖꯒꯥ ꯑꯃꯗ ꯍꯦꯛꯇꯃꯛ ꯆꯣꯡꯊꯔꯛꯀ ꯏꯔꯨꯖꯊꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯤꯀꯨꯞꯀ ꯍꯥꯏꯔꯔꯣꯏ ꯅꯈꯣꯏꯗꯤ ꯃꯤꯀꯨꯞꯁꯦ ꯈꯪꯉꯔꯣꯏ ꯁꯨꯝꯗꯒꯤ ꯁꯦꯀꯦꯟ 30ꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯅ ꯏꯔꯨꯖꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯌꯥꯎꯅ ꯁꯤꯒꯗꯧꯔꯤꯕꯅꯤꯀꯣ ꯐꯔꯦ ꯐꯔꯦ ꯍꯣꯔꯦꯟ ꯑꯍꯤꯡꯗꯣ ꯑꯩꯅ ꯍꯥꯏꯕꯗꯨ ꯇꯧꯔꯨꯔꯣ ꯅꯨꯡ ꯑꯃꯨꯕꯗꯣ ꯊꯥꯅꯣꯏ ꯆꯦꯟꯊꯣꯔꯛꯀꯥꯟꯗ ꯊꯣꯝꯕꯨ ꯍꯥꯏꯕꯗꯨ ꯀꯥꯎꯅꯤꯀꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯅꯪꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯊꯣꯝꯃꯨꯅꯤ ꯑꯣꯖꯥ ꯑꯩꯁꯨ ꯑꯗꯨ ꯍꯥꯎꯅ ꯄꯪꯕꯗꯤ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯆꯠꯆꯔꯦ ꯈꯪꯒꯅꯤꯗꯅ ꯍꯣꯔꯦꯟ ꯊꯥꯅꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤꯗꯅ ꯃꯥꯒꯤ ꯂꯧꯗꯣ ꯑꯩꯒꯤ ꯋꯥꯔꯅꯤꯗꯅ ꯁꯤ ꯑꯣꯏꯔꯗꯤ ꯑꯁꯨꯝꯅ ꯖꯣꯅꯣꯟꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯤꯀꯥꯅ ꯀꯔꯤ ꯇꯧꯔꯛꯂꯕꯒꯦ ꯑꯃꯥꯏꯕꯅ ꯀꯔꯤ ꯍꯥꯏꯔꯛꯂꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯊꯥꯅꯣꯏꯗꯣ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏꯅ ꯁꯣꯔ ꯁꯠꯈ꯭ꯔꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯅꯨꯡꯗꯒꯤ ꯉꯔꯥꯡꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯂꯧꯊꯣꯔꯛꯂꯛꯂꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯀꯥꯅ ꯀꯔꯤ ꯂꯥꯏ ꯐꯗꯤꯕꯤꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯅꯣꯟꯅ ꯍꯣꯏꯅꯦ ꯃꯥꯒꯤ ꯊꯥꯅꯣꯏ ꯍꯥꯏꯕꯗꯨꯅ ꯊꯥꯔꯛꯄ ꯂꯥꯏ ꯐꯗꯤꯕꯤꯗꯨ ꯑꯩꯒꯤ ꯌꯥꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯆꯥꯟꯈꯣꯏꯅ ꯃꯇꯤꯟ ꯄꯋꯥ ꯑꯃ ꯋꯥꯠꯁꯜꯂꯛꯄꯗꯒꯤ ꯑꯩ ꯑꯗꯨꯝ ꯋꯥꯊꯣꯛꯈ꯭ꯔꯦꯗꯅ ꯍꯩ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯉꯜꯂꯨ ꯊꯥꯅꯣꯏ ꯍꯥꯠꯂꯒꯗꯕꯅꯤ ꯊꯥꯅꯣꯏ ꯁꯤꯔꯒꯗꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯕꯗꯨ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡ ꯂꯣꯟꯅ ꯇꯥꯔꯝꯃꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯂꯩꯅꯔꯤ ꯖꯣꯅꯣꯟꯁꯦ ꯉꯥꯎꯔ ꯃꯥꯜꯂꯦ ꯉꯁꯥꯏꯒꯤ ꯃꯂꯤꯟ ꯀꯣꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯅꯍꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯅꯣꯏꯗꯣ ꯀꯔꯤꯅꯣꯗ ꯃꯥꯒꯤ ꯖꯣꯅꯣꯟ ꯍꯥꯏꯕꯗꯨ ꯉꯁꯤ ꯑꯌꯨꯛ ꯊꯥꯡꯇꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯔꯤꯝꯇ ꯃꯋꯥ ꯃꯈꯣꯜ ꯇꯥꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯁꯣꯏꯔꯕ ꯖꯥꯠꯂꯥ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯋꯥꯈꯥꯏꯔꯒ ꯍꯥꯠꯂꯨꯀꯣꯗꯅ ꯍꯥꯏꯈ꯭ꯔꯒ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯥꯅꯣꯏ ꯖꯣꯅꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯅꯣꯏ ꯖꯣꯅꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯖꯣꯅꯣꯟꯒꯤ ꯃꯌꯨꯝ ꯌꯧꯁꯜꯂꯛꯂꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯖꯣꯅꯣꯟꯗꯣ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯑꯩꯃꯥ ꯇꯥ ꯊꯥꯅꯣꯏ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯊꯥꯅꯣꯏ ꯈꯧꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯕꯦꯝꯃ ꯅꯤꯀꯥ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥꯅ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯕꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯣꯟꯊꯣꯡꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨꯕꯣ ꯏꯃꯨꯡ ꯆꯪꯁꯤ ꯃꯗꯨꯗ ꯊꯥꯅꯣꯏꯅ ꯌꯥꯔꯅꯤꯗ ꯑꯇꯤ ꯏꯇꯥꯎ ꯖꯣꯅꯣꯟꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯛꯈꯤꯗꯨꯕꯣ ꯁꯤꯗ꯭ꯔꯤꯕ ꯖꯥꯠꯂꯣ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥꯅ ꯍꯣ ꯑꯗꯨ ꯆꯪꯉꯒ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯅꯣꯏꯕꯨ ꯅꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯁꯣꯝꯗꯅ ꯖꯣꯅꯣꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯊꯥꯅꯣꯏꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯖꯣꯅꯣꯟꯅ ꯄꯥꯏ ꯌꯦꯡꯉꯨꯔꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯌꯥꯗꯕ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯑꯦꯝꯇꯤ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯋꯥꯔꯤꯒ ꯆꯤꯛꯊꯅꯗꯅ ꯆꯪꯉꯛꯏꯅꯤꯁꯦ ꯈꯪꯒꯅꯤꯗꯅ ꯁꯦꯟꯗꯟꯁꯤ ꯂꯧꯊꯣꯛꯂ ꯃꯃꯥꯏꯗ ꯀꯟꯒꯦꯕ ꯈꯪꯒꯅꯦꯕ ꯑꯩ ꯊꯣꯛꯑꯒ ꯋꯦꯜꯀꯝ ꯇꯧꯔꯨꯕꯅ ꯐꯒꯅꯤ ꯂꯥꯎ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯊꯥꯅꯣꯏ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯅꯤꯀꯥ ꯂꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤꯌꯦ ꯖꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯉꯧꯔꯤ ꯐꯩ ꯇꯧꯔꯗꯅ ꯇꯥ ꯊꯥꯅꯣꯏꯁꯦ ꯅꯪꯕꯨ ꯎꯅꯅꯦꯗꯅ ꯂꯥꯛꯏꯕꯅꯤ ꯀꯣꯟꯊꯣꯡꯗ ꯆꯪꯕ ꯉꯝꯗꯗꯅ ꯂꯨꯝꯃꯒ
angang macana kabu yelak pengai bedong ngai ga le madu da pusilak pagi wani nika gi wafa maru da thanoi na aibo kabu yemba ka kai dana mata maru da jonon na ai gi nusiraba maru thanoi kai na saiba tawni jangchen si yo khok no phagadra nadraga na ati thangjong no phagadro ai taw jonon nayum da lak mi da adumana mi ngon da khana ba hong hona de da ai da lak di base nang sirabra na yibu lak pagi wani sidi direct ka haini oi nang nai ko tharak pa lai phadu bi do ai gi janung sida che ha ai janung bi changi ba adu ga ne ama ba chan khole matin pa wa mo sam ba gi ne ai se mu hingak li ba ati ri nang na ai halaga phanggadul ba kana ba sibu karino itaw jonon adu gi di itaw no su hena khangam lagani ai ne itaw jonon halaga phanggadul ba si lawdu ni ne matam madu nikana wari sana ba waram lagani sa se ong ta thaksi jonon na kariyuni masi nupi ne tawri ba sibo ai gi yekna ba mi la ko sa ga phala dana hoi nang nungai ni dana nang thano se chakhi ba nang nungai ne ba nang matam madu thanoi na fubiyu lam hen ba nupi hai ba sidi dam phutha ga da ba ni ai khoi gi di min na ga kana yeng ja ponte jonon na mu on khalak tu na hoi nupi ne ngam bo aranan chaba loi da lai man bo nang na phu har ga hekta phu ga dro hoi nang su chai khar le ba ni chalo ibung da swai da ne au pa sarakano matam mar da jonon na ado kaidau sa hai ba nang lak le ba sibu ai siba yeng ma dai ne hawik siram dro ba natro yare han biro horen ahing di khara nungai ra ni matam mar da thanoi na kayo ni taw jonon nang su mai ba oi ra bro ai su khalam li ba ni handak marak si kaino mai taw tawi kaino mai ngon da ka pa i hai da khalam li ba ni ado jonon nang no wai re natini nang bu amai ba kana tam li ba no ai gi siro ai gi si jom da tam ba ni bo anang nang ku tam ning bro itaw jonon kayo ni hai du bo ai di sum phagyu ju ga yo hang ba gi wani nang si yam sawan khre pare cha thap lu ro ba ni na ai sum hal lage ado wara na hin ka pa kana na hai ba do kharanga na ka po tum thak ki bana hala ba di nga ko ngam horoi ai chale goodbye ai chale goodbye ga na mashi tanaraga ne mareng ban tu ngojiro nei bo as khoi to ge sori da thanoi na ong ta ngai khone asom na hairak pada thanoi su khangde jonon ge hongno bi tor ka dore hai basi mashi thanoi na ai ngai ro thabak yam sili nang ge hongno bi do engon tor ka no asom na hairam laka thanoi parap chen khre jonon su hotro tanarak le mashi de ki di thanoi na mashi gi makhong aten balam jen jang bose ai phangki ba tare imlak pharo ge chen khibna pharani khanduna imlak te chen chen khri kolon lotuna chen khibna jonon na su tanaba phangki ri matam mar da jonon na pa khangdi khangi ne ma ai ki maching chi khangdi khangi ba phai mayum do ne chalaga ngai ro ge khangani mi usita ba leiwa mantra na kana brati yera haujikti mara tawba ai tawba khangra bani na nupa macha pangal jingaduna mukna sanagadra mukthik na ki khangani dana mayum chalaga ngai ge khangani asamna tawtuna jonon mayumda haibadi thanoi gi mayumda laklei matam mar da jonon na thanoi asumna korokpata yashna mapalda parprap tholai aduga haima ta jonon thanoi di leiti adu ngangai gadro ai be mai khangi ma doina phugen tanabadi gi lut khrabani ai lakpaji urabadi ma amudut khrani ai krai da no lumbaga leige ma he changlak pagane ibani ngasi ngamthukna ga daba ma leiri bani ma na ai ki jumda lalaga yang usitana sirebra yemba lakpani ka kaidana ma na ai bu usita bu gi sangchi kyam yam usita gi du yemo ba nungai dana ma adu budi ma se makhya to se segai ge ma nungai ne ba asumna jonon do pangang da nanglaga leiri ngai thanoi kontholom da chang ko du uri masi jonon na ibe ma nang ai le jai du kuno ko ai swai ga ka lumge asumna hairaga mana adada leramba kachil amta changchin na lummi adumna jonon lumki bado thanoi di karimata khangjabati mahakti hobe chensilaktuna yashna da hai jonon du siodi ne ai di ma sirabra na jingo bani cha su thaklakle ma gi nupi di yamna phaine jonon katani phattaba ma gi nupi don ai bu cha ga pitharakli bani matam mar yashna na ma gi jonon hai nupi duna cha ga pitharakka na thai bani ne hu ha ba lega kaim khang ponti ba
ꯆꯨꯝꯃꯤꯅꯤ ꯍꯨ ꯀꯥꯞꯄꯝꯃꯗꯤ ꯑꯩ ꯁꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯁ ꯀꯣꯛ ꯂꯤꯡꯕꯁꯤ ꯅꯨꯄꯤꯗꯨꯅ ꯌꯥꯝ ꯍꯦꯟꯕꯖꯥꯠꯅꯤꯗ ꯑꯩ ꯑꯣꯊꯣꯛꯇꯕ ꯌꯥꯗꯦ ꯑꯩ ꯑꯣꯊꯣꯛꯇꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯖꯣꯅꯣꯟ ꯊꯣꯛꯂꯛꯂꯒ ꯑꯣꯊꯣꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯆꯥꯗꯣ ꯍꯨ ꯍꯥꯞꯄ ꯑꯣꯏꯔꯕꯗꯤ ꯉꯁꯥꯏꯅ ꯊꯥꯔꯣ ꯑꯣꯜꯂꯅꯤ ꯃꯇꯝ ꯑꯃꯗꯨꯗ ꯊꯥꯅꯣꯏꯅ ꯅꯪꯕꯨ ꯉꯁꯥꯏ ꯑꯩ ꯐꯪꯗꯕꯗꯤ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯕꯗꯥꯏꯅꯦ ꯍꯣꯏ ꯀꯩꯗꯧꯕꯒꯤ ꯍꯟꯗꯣꯔꯤꯕꯅꯣ ꯅꯪ ꯅꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯟꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯂꯥꯛꯑꯣ ꯂꯝꯄꯥꯛꯇ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯡꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯅꯪꯅ ꯉꯝꯂꯒꯅ ꯑꯩꯕꯨꯅꯦ ꯂꯣꯏꯁꯤꯜꯂꯣ ꯑꯩꯅ ꯉꯝꯂꯒ ꯅꯪ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ ꯅꯪ ꯀꯔꯝꯕ ꯂꯥꯏ ꯁꯣꯟꯗꯣꯔꯤ ꯁꯣꯟꯅꯤꯡꯕ ꯂꯥꯏ ꯁꯣꯜꯂꯨ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯇꯧꯅꯨꯀꯣ ꯉꯔꯥꯡ ꯅꯍꯥꯟ ꯌꯩꯅꯈꯤꯕꯒꯤ ꯃꯥꯏ ꯃꯤꯠꯀꯥꯁꯦ ꯍꯝ ꯂꯥꯎꯔꯤꯕꯖꯥꯠꯅꯤ ꯑꯃꯨꯛꯀ ꯐꯨꯔꯕꯗꯤ ꯄꯨꯡꯇꯣꯏ ꯇꯣꯏꯔꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯔꯤꯟꯗꯤ ꯄꯥꯟꯗ꯭ꯔꯒ ꯀꯩꯗꯧꯕꯒꯤꯅꯣꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯨꯅꯁꯤꯅ ꯍꯧꯔꯤꯕꯗꯨꯕꯣ ꯅꯪꯅ ꯅꯔꯤꯟ ꯂꯩꯔꯕꯗꯤ ꯂꯥꯏ ꯊꯥꯖꯤꯟꯅꯁꯤꯅꯦ ꯅꯪꯁꯨ ꯂꯥꯏ ꯊꯥꯖꯤꯟꯕꯗꯨ ꯍꯩꯔꯦ ꯑꯩꯁꯨ ꯍꯩꯔꯦ ꯀꯩꯗꯧꯕꯒꯤꯅꯣꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯨꯠ ꯊꯥꯅꯒꯗꯧꯔꯤꯕꯁꯤ ꯖꯣꯅꯣꯟ ꯌꯥꯝꯅ ꯁꯥꯎꯅ ꯊꯥꯔꯣꯏ ꯍꯥꯏꯕ ꯊꯥꯔꯣꯏ ꯅꯪꯗꯤ ꯅꯁꯥꯒꯤ ꯅꯍꯩ ꯍꯩꯖꯕꯅꯤꯅ ꯑꯩꯉꯣꯟꯗ ꯄꯪꯀꯥꯞꯇ ꯀꯥꯞꯄꯛꯄ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯑꯟꯂꯤꯃꯤꯇꯦꯗ ꯑꯩꯒꯤꯗꯤ ꯌꯦꯡꯉꯨ ꯄꯩꯁꯥ ꯄꯤꯔꯒ ꯀꯥꯞꯍꯜꯂꯤꯕ ꯅꯪꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯨꯄꯥ 10,000 ꯁꯨꯔꯕꯅ ꯑꯩꯅ ꯃꯥꯡꯍꯜꯂꯤꯁꯤ ꯑꯗꯨꯒ ꯃꯥꯏꯁꯨ ꯀꯥꯏꯕ ꯅꯪ ꯑꯩ ꯄꯩꯁꯥꯗꯣ ꯁꯤꯡꯒꯦꯔꯥ ꯁꯤꯡꯉꯣꯏꯔꯥ ꯄꯩꯁꯥꯗꯣ ꯁꯤꯡꯉꯒ ꯂꯣꯏꯁꯤꯟꯅꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯅꯉꯛꯇꯣ ꯐꯣꯏꯗꯠꯂꯒ ꯑꯩꯅ ꯂꯣꯏꯁꯤꯟꯅꯕ ꯑꯃ ꯈꯜꯂꯨ ꯑꯄꯥꯝꯕꯗꯨ ꯈꯜꯂꯨꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯖꯣꯅꯣꯟꯅ ꯃꯈꯣꯡ ꯑꯅꯤꯗꯣ ꯐꯥꯛꯇꯣꯛꯂꯒ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯃꯈꯨꯠꯀꯥꯗꯣ ꯇꯤꯡꯊꯣꯛꯇꯨꯅ ꯂꯥꯛꯑꯣꯅꯦ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯣꯏꯅ ꯃꯁꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯖꯣꯅꯣꯟ ꯅꯪ ꯑꯗꯥꯏꯗ ꯃꯨꯛꯇꯨꯅ ꯂꯩꯍꯧꯔꯣ ꯍꯣꯔꯦꯟ ꯑꯍꯤꯡ ꯊꯦꯡꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯀꯣꯟꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯕꯗꯤ ꯑꯃꯨꯛ ꯁꯪꯗꯨꯅ ꯂꯩꯔꯅꯤ ꯈꯜꯂꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯖꯣꯅꯣꯟꯅ ꯉꯥꯏꯈꯣꯅꯦ ꯃꯍꯥꯆꯟꯗꯥ ꯅꯪꯕꯣ ꯅꯪꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯦꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝ ꯐꯥꯎꯕ ꯆꯦꯟꯕ ꯉꯝꯖꯒꯗꯧꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯅꯣꯏꯅ ꯖꯒꯥ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯈ꯭ꯔꯤ ꯖꯣꯅꯣꯟꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ ꯖꯣꯅꯣꯟ ꯃꯊ꯭ꯋꯥꯏ ꯑꯗꯣ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯈꯪꯒꯅꯤꯗꯅ ꯃꯥ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯏ ꯁꯥꯟꯅꯕ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯛꯀꯅꯤꯗꯅ ꯃꯥꯒꯤ ꯕꯨꯠ ꯄ꯭ꯔꯦꯠꯀ ꯃꯋꯥ ꯂꯧꯗꯦ ꯑꯃꯥꯏꯕ ꯆꯥꯟꯈꯣꯏ ꯍꯥꯏꯕ ꯃꯀꯣꯛ ꯆꯥꯛꯄ ꯃꯥꯏꯕꯗꯨꯅ ꯃꯔꯣꯜ ꯑꯃ ꯄꯩꯁꯥꯗ ꯄꯨꯡꯂꯧꯗ ꯂꯧꯏ ꯍꯥꯠꯄ꯭ꯔꯥ ꯁꯨꯋꯥ ꯍꯥꯠꯇꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯧꯒꯦꯗꯅ ꯃꯥꯒꯤꯗꯤ ꯑꯍꯤꯡꯗ ꯍꯦꯛ ꯂꯩꯔꯤꯉꯩꯗꯤ ꯃꯥꯒꯤ ꯃꯟꯇ꯭ꯔ ꯂꯣꯏꯔꯣꯏꯗꯕꯅꯤ ꯈꯪꯒꯅꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯏꯁꯥꯃꯛ ꯆꯠꯂꯒꯅꯦ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒꯅꯦ ꯈꯨꯗꯥꯡ ꯌꯦꯠꯂꯒꯅꯦ ꯌꯥꯔꯣꯏꯅꯦ ꯃꯁꯝ ꯇꯦꯟꯕꯅꯤꯅꯦ ꯃꯁꯝꯗꯨ ꯐꯣꯏꯔꯒꯅꯦ ꯃꯇꯨ ꯐꯣꯏꯒꯦꯕ ꯅꯨꯡꯉꯥꯏꯅꯦꯕ ꯖꯣꯅꯣꯟꯅ ꯑꯗꯨꯝꯅ ꯉꯥꯡꯗꯨꯅ ꯂꯥꯛꯄꯗꯨ ꯅꯤꯀꯥꯅ ꯎꯔꯗꯨꯅ ꯍꯩꯃꯥ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯧꯖꯤꯛꯇ ꯐꯨꯔꯦꯅ ꯇꯥꯟꯅꯈ꯭ꯔꯒ ꯅꯪ ꯑꯣꯏꯅ ꯏꯁꯧ ꯂꯥꯡꯉ ꯆꯪꯉꯛꯏꯕꯁꯤꯕꯨ ꯃꯤꯅ ꯑꯣꯏꯅ ꯐꯨꯔꯛꯇꯕ꯭ꯔꯣ ꯅꯪꯅ ꯑꯩꯅ ꯐꯨꯗꯣꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯊꯥꯅꯣꯏꯗ ꯆꯥ ꯄꯤꯊꯛꯂꯤꯕꯗꯨꯕꯣ ꯃꯇꯝ ꯑꯗꯨꯗ ꯅꯤꯀꯥꯅ ꯀꯩꯅꯣꯍꯦ ꯃꯤ ꯂꯥꯛꯑ ꯀꯩꯗꯧꯕꯩ ꯆꯥ ꯄꯤꯊꯛꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛꯇꯨꯅꯦ ꯅꯕꯥꯅꯤ ꯌꯥꯁꯟꯅꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯂꯧꯗꯣ ꯃꯥꯅꯁꯨ ꯂꯧꯄꯨꯗꯨꯗꯒꯤ ꯂꯩꯔꯦ ꯅꯪꯅꯁꯨ ꯂꯩꯔꯦ ꯅꯕꯥꯅꯤꯗ ꯀꯩꯝꯇ ꯂꯥꯟꯖꯕ ꯅꯠꯇꯦ ꯅꯕꯥꯅꯤꯕꯨ ꯂꯥꯜꯍꯜꯂꯤꯕꯁꯤ ꯂꯧꯄꯨꯗꯨꯅꯅꯤ ꯑꯗꯨꯅ ꯅꯕꯥꯅꯤꯗꯣ ꯇꯪꯈꯥꯏ ꯌꯦꯟꯅꯔꯣ ꯄꯩꯁꯥꯗꯣ ꯇꯪꯈꯥꯏ hꯟꯖꯤꯟꯅꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯊꯥꯅꯣꯏꯁꯨ ꯀꯩꯝꯇ ꯃꯔꯥꯜ ꯂꯩꯕ ꯅꯠꯇꯦ ꯃꯥꯁꯨ ꯅꯪꯅ ꯂꯧꯋꯦꯗꯣ ꯈꯪꯉꯝꯃꯕꯗꯤ ꯀꯩꯁꯨ ꯃꯥꯅ ꯂꯧꯔꯣꯏ ꯃꯤꯁꯨ ꯌꯦꯟꯅꯕ ꯇꯜꯂꯤꯕꯅꯤ ꯑꯗꯨꯒ ꯇꯥꯃꯣꯁꯨ ꯑꯗꯨ ꯃꯉꯥꯏ ꯊꯥꯅꯣꯏꯅ ꯂꯧꯈ꯭ꯔꯦ ꯈꯪꯉꯕꯗꯤ ꯅꯪꯁꯨ ꯀꯩꯁꯨ ꯂꯧꯔꯝꯃꯣꯏ ꯌꯦꯟꯅꯕ ꯇꯜꯂꯝꯒꯅꯤ ꯅꯪꯁꯨ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅꯗꯤ ꯁꯨꯃꯥꯏꯅꯒ ꯅꯪꯉꯣꯟꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯍꯥꯏꯗꯕ ꯖꯥꯠꯂ ꯍꯥꯏꯕꯅꯤ ꯀꯩꯗꯧꯕꯩ ꯍꯥꯏꯔꯣꯏꯗꯣꯏꯅꯣꯗ ꯃꯤꯁꯨꯅꯦ ꯃꯥꯏ ꯃꯄꯨꯔꯣꯏꯕꯗꯣ ꯀꯩꯁꯨ ꯁꯣꯛꯍꯟꯅꯤꯡꯄꯣꯟꯇꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯍꯣꯔꯦꯟ ꯑꯍꯤꯡ ꯆꯠꯂꯒꯅꯦ ꯑꯩ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯗꯅ ꯕꯨꯠ ꯑꯃꯗꯤ ꯌꯣꯛꯈꯣꯛꯑꯗꯅ ꯃꯥꯏꯕ ꯑꯁꯦꯡꯕꯗꯨꯅ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯦ ꯍꯩꯇꯕ ꯅꯨꯄꯥꯗꯨꯅ ꯌꯣꯛꯈꯣꯛ ꯄꯥꯏꯔꯒ ꯆꯠꯂꯒ ꯐꯨꯊꯕꯗꯣ ꯅꯪꯁꯨ ꯇꯥꯔꯝꯂꯒꯅꯤ ꯋꯥꯔꯤꯗꯣ ꯃꯗꯨ ꯇꯧꯒꯦ ꯍꯣꯔꯦꯟ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯍꯩꯖꯗꯕ ꯑꯩꯈꯣꯏꯗꯤ ꯌꯣꯛꯈꯣꯛꯅ ꯃꯟꯇ꯭ꯔ ꯑꯣꯏꯔꯒ ꯑꯃꯨꯛꯇꯪ ꯀꯟꯊꯔꯨꯒꯦ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯖꯣꯅꯣꯟ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯐꯦꯡꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯁꯣꯝꯗꯅ ꯆꯥꯟꯈꯣꯏ ꯖꯣꯅꯣꯟꯒꯤ ꯊꯕꯛ ꯑꯗꯣ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯈꯣꯏꯅ ꯃꯥꯒꯤ ꯖꯣꯅꯣꯟ ꯍꯥꯏꯕꯁꯤꯅ ꯑꯩꯉꯣꯟ ꯑꯁꯤꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯊꯋꯥꯏ ꯁꯠꯂꯣꯗꯅꯁꯨ ꯆꯤꯟꯅꯔꯝꯃꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯁꯦꯀꯦꯟ 20-30ꯒꯤ ꯃꯅꯨꯡꯗ ꯏꯔꯨꯖꯍꯧꯔꯕꯗꯤ ꯐꯩꯀꯣ ꯅꯠꯇꯗꯨꯅ ꯑꯔꯦꯝꯕꯗ
पुलप सेमिनदने सेमिनगने आई खंगी मधुगे अंगांग तो मिहुन नाम चुबदुम तौई आई लैवा मंत्र सी थादि थाजलगे थवाई फाउबदि चलरोगे खरा किहन खंगलगा तोलगे अमसु इचिन चिरदनबा आसमना चांखोई थानोई बुखर अवाबा पीननबा लैवा मंत्र ओइना सिजिनरगे खंदुना थौरांग तौख्रि सोमदना जोनोन नुमिदांग वसिल्लकपदुदा सावरंबा पुनमक खर नेमथरदुना आमाइबा चांखोइना हाइखिबसिंग निंगसिंगदई ngasiगी ahing chatuna thanoido karma mawngda tawge haibadu yenglusu karigumba chentholoklabadi nungna thomu haikhibudo ningsingdutuna nungka kado loinamak thorang tawri masigi matung matamdi asum haukibana ahingi matam oisilakle jonon mahaki nupi nikada karimata hairamdabida mahak nungado paiduna mapangda paraparap thoki asumna tawduna jonon thanoigi mayumda lakle Mechit mirau khol tatraba ahingi matamni somdana thanoi jononda karigumba khara tawna bagidamukta mahak yamna kana sem sari imungda adumna leiringai matam aduda thanoi gi masada karinoma taw horokle somda amaiba chankhoina thabak khara torokpadagini somda su jonon thanoi gi mayum joksalakle mahana thanoi gi mayum joksalakdabada lapu makhung aduda kiruk jing laimuga mukul liba jala natragana thanoido laiga muk sanaramdana haiduna asumna mahana kulai leduna jingnaklibi asumna mana kulai leduna asum jingnakpada thanoi hoigi yumgi nakanda drain ama chelibudu su uri aduga thanoi hoigi yumgi pukri aduda su mahana yenglibani matamaruda jonona drain ama dilairse aduga yumgi maning asida khara chatlaga pukri ama su leire fareda horen thaloina hek si khibaga bom launa tungkhibaga ai su chawang heta chongthagadabani khangkani dana ma madugi miru khaktubu si ribajala natragana aina yosindringai da hana si khrabajala singong sida pakthara hekta yengese asumna mahana singong da paktharaga manungda thanoido kalam phiumda leirebagi haidu yeng matam maruda thanoina lighting khoramduna aja puja kaya tawduna Saitek ani paraga laimaida khoro khotuna kainoma tawribatu jonona uri jonona echa tawrisi yune mana smana lai chanaraga aimonda puche khatalapane saitek ani laimaida kholaga lai chanaba yarabadi ai saitek ohum khorpi gene is manga kaji uruga ungaga noi banaga sina butchang modona ngorong onkalaga tawrisi yune film namamdai gi but chabdu he maladana tawrisi yune asumna murum solbadda thanoina hais aina lai khurumliba sida asomdagi lai lakpa horobajala natragana junonna kapak libajala ai saje kelomi doktore khori se laksil laina ai yashna nangbu taribra ni ai ki saje keloma tori ni adum na hairakpadda somde jononna hais horakre mi kumlokre nungai ni nungai dra di ai sing chongthara ready tawdaba yadre asomna tawduna leiringai somda chankhoina thanoido mikup kharagi oina chaibi chitheng phangduna wahanarbagi damakta kanna tharakpadagi di thanoi masa ado thak niktuna waba horokli lengba thinba kaya ma torokli masta natana mahak tasenga laimai da budrop lawnga tuduna wanthakri matamaruta jononna siedana sidi asoma lawramlaga mahaksu pukri tamna chilaklaga pukri da chongthari matamaduda pukri luri isinga mata leiramdri mayamgi lukhak chakum haithabam odur leiramle aduga ok amadi yengi mathi mayuk suluina maduda thadharibani masidagi di jonon mafam maduda jamuk lawnga tasallaba tungdari as aina chongthari sidi sore ran tawri sidi asomna mama aduna lam duna kakalakle manam mahaga yamanu sira pode masidagi di jonon as okondari tawrisi as pukri da musumai kana tawnagi haibnida masidi ba mathong ta tharona tawda ba thabak nebase asomna jonon lawduna mahak khudok chomnga lai mahang lakli ba silona thumna lakli bani haibase loina ma kauthokri isau langduna asom lakpada thanoi hoigi yumgi maningda ising mayam ma lerambadagi dubu joro iru jathokli adumna maning mayada ising joro haithabagi khonjal taba amadi kana lawbagi khonjal adu tabada yunon keu nabasing loinam hogut narakli kainun he thanoi mayumda tawriba sibo khana chainari bazala asomna haiduna mathang haugalakpada jonona yumgi maning aduda iru jaraga leiramlibudu uri
अदुगा महाकी मतौ अदुदसु मयामना नंदी पुखरीदा पुथरुरब्रो हाइदुन हंगई मतमर जोनोना कदाइदगी पुखरीनो असिदि खोंगवानिने खोंगवानस नतिने सिदि असिदि कुमुट असुमना साउना हाइरकपदा मयामना अदुबु हाइबनी नंदी कदोबुके असिदा कुमथरुरिबनोमी हाइदुन हंगई मसिदगी जोनोना यमना साउना मागे थारोय हाइबसे मासे हातोकलगे तौबनी मा हेक सिबुगा इसिंगदा चोंथौना हाइरकपा अदैदि पुखीसि इसिंग लेबुजिंगदा चोंथरुबदा ओक्थी वना लेरमेदना सिदि असुमना हाइपदा मयामना अदुदि नंगिसि थारोय हाटपा लारपनिने हाइरकपदा जोनोना अदुबुना थौरो हाइरकपदगी मयामना जोनोनबु फादुना मी उसितमंदे हाइदुना थानोय होइगी युमगी सुमांगदा पोरकलै सुमना नाकल अमदना थानोयसु मिकुप खरगी वना वांथखिबा चाइनाकोल खरा फंगवनिना महासु ज्ञान तारकलै याइसनागा पुन्ना थौलई मतमरद थानोयना ngसाइदगी मुरुमुरुम सोलिबसिदि लाइवरबु निंगी सिदि जोनोनि न सिदि असमना हाइपद जोनोना नंग सिद्रिबो हाइजे आदि नंग सियदना पुखरिदा चोंथबदा नंगी कुमुता तासनदना फजरेन सि हुजिक्ति असमना हाइरकपदगी मयामना नबारिना तौरिबसि करिनो इफोंग फोंगना हातोकनबगी वानिने हाइदुना मयामना चैरकली मसिदगिदि थानोयना मसिदि जोनोन हाइबसे यामना फत्तबा मिनी माना आइगी लौ मुनबदगी थबकसे मतंग तुलकलिबनि हाइरि नकल अमरोमद निकासु मखोइगी युलोन केरोनबा मियुइ खरा खोमदुना लाकलै मसिदगिदि लेकाय अहल लमन्ना नखोइ अदिना तौरिबसे आइखोइना हाइबसु इन्दि कोदा थेंगरो हाइबसु थेंगदि नोइना सम तौरबदि आइखोइ ओइना सारोकलगनि नखोइ अनि ओइना खुंदगे तांथोकलगनि हाइरकपदा थानोय अमद जोनोन तुमिन लैरि मतमरद निका अमदि याइसना मखोइ अनिना मयामदा हाइजई फरे हौजिक्ति इपुरोइबा निसिसु पखत खनरे मखोइ अनि से यम लुना चाना तिनरमलिबनि अदुबु कैसुलितबा लौगे वफमदगी मखोइ अनि तसेंगनमकी खनरे अदुबु मखोइ अनि सु खनदबा अदुना लौसे तंखाय येन थोलसी तंखाय अमना जोनोनगी ओइहलसी अदुगा तंखाय अमना थानोयगी ओइहलसी अदुगा हेंजिनकिबा पैसासिंग अदुना पैसा ओइना हंदोकनरसी अदु वरबदि अमत खनररोय असुमना हाइरकपदगी मयामना हारे वफम असे यामना फजव वफमनि मसिदा ओइना ओंथबना फगनि हाइरकपदगी थानोय अमदि जोनोनसु कैदरुनि मखोयनि असय सुम तौरगा लेगदबगी सरु लोसिनबा मा पोरखना फरनि हाइदुना हाइनलिबा वफम मजुदा यारि मसिगी मतुंग मधंगी नोंगालकपथा परान मेंबर जाउना खुलदुगी मचिन चटपा अहल लमन कयागा लोइनना लौवदो तंखाय तारबा मतुंग तंखाय अमना थानोयगी अदुगा तंखाय अमना जोनोनगी ओइदुना लेमहोरिबा लौसिंग अदुगी पैसासिंग अदुना हंदुकनदुना मखोय अनिदो हौजिक्ति करीमता खना चैनबा लैतना पानमिनख्रे असम तौदुना खनरंबा मरुप अनिदो हानगुमना लैखिबसिदा लैकाय अदुदा खना चैनरंबा अमदि जोनोन अमदि थानोय तुमफम चाफम खंगदना टेंशन वांगदो अदुबक लेरंबदो पुनमक कोखी वारी असी मतंग अस्वाइदा लोइसनजरी आइना वारी असी पाथोकजरप मतमदा सोइकी लानखिबिक खिबिक ताबिरिबा क्वाइ खिबिकना पुचल चाउना ngakpigani matong tarakpadasu nungai nungai ba wari kaya amuk pudun lakjagi asigidamukadi mayambu aroibada amuka hanna khurumjari।